ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤꯅ ꯁꯣꯅꯤꯌꯥ ꯅꯤꯡꯊꯧꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯩꯅꯥ ꯌꯨꯝꯗꯨꯗ ꯌꯥꯝꯅ ꯅꯧꯅ ꯃꯌꯨꯝ ꯄꯥꯜꯂꯛꯂꯝꯃꯤ꯫ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯤ꯫ ꯊꯧꯕꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯄꯨꯔꯛꯄꯅꯤ꯫ ꯂꯩꯅꯥ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯉꯤ, ꯏꯆꯝ ꯆꯝꯖꯩ, ꯀꯅꯥꯗꯁꯨ ꯀꯥꯏꯖꯗꯦ꯫ ꯃꯅꯦꯝ ꯏꯕꯦꯝꯃ ꯑꯃꯨ ꯃꯤꯅꯨꯡꯁꯤ ꯂꯩꯕꯤ ꯅꯨꯄꯤꯅꯤ꯫ ꯂꯩꯅꯥꯒꯤ ꯋꯥꯔꯤ ꯇꯥꯔꯨꯕꯗ ꯂꯩꯅꯥꯕꯨ ꯅꯨꯡꯁꯤꯕ ꯄꯣꯛꯂꯝꯃꯤ꯫ ꯃꯃꯧ ꯑꯣꯏꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯁꯤꯟꯕꯤ, ꯃꯆꯥꯗ ꯃꯆꯥꯒꯨꯝ ꯂꯨꯅ ꯇꯧꯖꯩ꯫ ꯑꯗꯨꯕꯨ ꯁꯦꯟꯗ ꯆꯣꯞꯄꯤ ꯌꯥꯏꯕꯤꯅꯗꯤ ꯂꯩꯅꯥꯕꯨ ꯁꯨꯡꯌꯥ ꯌꯥꯗꯦ, ꯅꯨꯡꯁꯤꯗꯦ, ꯃꯅꯝ ꯑꯣꯏꯕ ꯄꯥꯝꯗꯦ꯫ ꯃꯔꯝꯗꯤ ꯂꯩꯅꯥ ꯂꯥꯏꯔꯕ ꯏꯃꯨꯡꯗꯒꯤ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯌꯥꯏꯕꯤꯅ ꯃꯕꯨꯡꯒꯤꯗꯃꯛ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡꯗꯒꯤ ꯍꯧꯔꯛꯄꯤ ꯁꯅꯥꯊꯣꯏꯕꯨ ꯃꯅꯝ ꯑꯣꯏꯕ ꯄꯥꯝꯂꯝꯃꯤ꯫ ꯁꯅꯥꯊꯣꯏꯅ ꯌꯨꯝꯗꯨꯗ ꯂꯥꯛꯂꯕꯗꯤ ꯃꯈꯣꯏ ꯏꯃꯨꯡꯗꯨ ꯁꯦꯟ ꯄꯥꯏꯕ ꯃꯤꯌꯥꯝꯅ ꯁꯪꯒ ꯇꯧꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯅꯤ ꯈꯜꯂꯨꯕꯅꯅꯤ꯫ ꯁꯅꯥꯊꯣꯏ ꯁꯦꯟ ꯄꯥꯏꯖꯔꯕꯁꯨ ꯃꯥꯒꯤ ꯂꯝꯆꯠꯇꯨꯅ ꯀꯅꯥꯅꯁꯨ ꯄꯥꯝꯂꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯥꯗꯤ ꯅꯨꯄꯥ ꯑꯃꯕꯨ ꯂꯩꯔꯕꯗꯤ ꯑꯇꯣꯝꯕꯤ ꯑꯣꯏꯔꯁꯨ ꯑꯣꯏꯔꯒꯦ ꯍꯥꯏꯅ ꯈꯟꯕ ꯃꯤꯅꯤ꯫ ꯑꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯃꯥ ꯑꯃꯗꯤ ꯃꯕꯨꯡꯒꯤ ꯑꯄꯥꯝꯕꯗ ꯊꯤꯡꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯌꯥꯏꯕꯤꯅ "ꯏꯃꯥ, ꯂꯩꯅꯥꯗꯤ ꯃꯥ ꯀꯥꯏ ꯆꯠꯈꯤꯒꯦ?" ꯑꯃꯨꯅ "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯂꯩꯅꯥꯗꯣ ꯅꯕꯨꯡꯅ ꯂꯧꯕ ꯅꯨꯄꯤꯅꯤꯅꯦ꯫ ꯏꯅꯝꯃ ꯀꯧ ꯍꯥꯏꯕꯁꯦ ꯀꯌꯥꯔꯛ ꯍꯥꯏꯈꯣ ꯍꯥꯏꯕꯅꯣ ꯅꯪꯕꯣ?" "ꯀꯅꯥꯒꯤ ꯏꯅꯝꯃ? ꯑꯩꯒꯤ ꯏꯅꯝꯃ ꯂꯩꯇꯦ꯫ ꯃꯥꯗꯤ ꯌꯨꯝꯁꯤꯒꯤ ꯃꯤꯅꯥꯏꯅꯤ, ꯃꯤꯅꯥꯏ." "ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣꯅꯦ ꯅꯪꯕꯣ? ꯅꯪꯁꯨ ꯅꯤꯡꯉꯣꯜꯅꯤ, ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯃꯧ ꯍꯥꯏꯕꯗꯨ ꯑꯣꯏꯔꯨꯗꯣꯏꯅꯤꯅꯦ꯫ ꯅꯪꯅ ꯅꯅꯝꯃꯗ ꯇꯧꯔꯤꯁꯤ ꯑꯁꯨꯝꯅ ꯃꯤꯅ ꯅꯪꯉꯣꯟꯗ ꯇꯧꯔꯕꯗꯤ ꯀꯝꯗꯧꯅꯤ? ꯅꯪꯕꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ?" "ꯀꯩꯅꯣ ꯏꯃꯥꯒ ꯇꯥꯆꯧꯒꯅ ꯂꯥꯏꯔꯕꯤ, ꯃꯃꯥ ꯃꯄꯥ ꯃꯁꯛ ꯈꯪꯗꯕꯤꯁꯤꯒꯤ ꯃꯤꯆꯪ ꯑꯁꯨꯛ ꯌꯥꯝ ꯆꯪꯂꯤꯁꯦ ꯅꯆꯥꯏꯗꯒꯤ ꯃꯥꯅ ꯍꯦꯟꯈꯤꯕꯩ ꯋꯥꯔꯣ?" "ꯀꯅꯥꯅ ꯍꯦꯟꯕ, ꯀꯅꯥꯅ ꯍꯦꯟꯗꯕ? ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯆꯞ ꯃꯥꯟꯅꯩ, ꯀꯔꯤꯁꯨ ꯈꯦꯠꯅꯕ ꯂꯩꯇꯦꯅꯦꯍꯦ." "ꯌꯥꯔꯦ ꯏꯃꯥ, ꯑꯁꯤꯗ ꯏꯃꯥ ꯏꯆꯥ ꯑꯃꯨꯛ ꯈꯠꯅꯅꯕꯅꯤ꯫ ꯀꯥꯏ ꯆꯠꯈꯤꯒꯦ?" "ꯃꯅꯤꯡꯂꯣꯝꯗ ꯂꯩꯔꯝꯅꯤꯅꯦ, ꯀꯩꯗꯧꯔꯒꯦ?" "ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦꯍꯦ, ꯈꯨꯝꯂꯝꯗꯕꯤ ꯑꯃꯨꯛ ꯆꯠꯈ꯭ꯔꯦꯅꯦ꯫ ꯀꯔꯝ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ꯫ ꯃꯧꯁꯤꯗꯒꯤ ꯃꯥꯅ ꯆꯍꯤꯗꯤ ꯍꯜꯂꯝꯅꯤ, ꯒ꯭ꯌꯥꯟꯗꯤ ꯁꯨꯛꯇꯥ ꯇꯥꯗꯦ꯫ ꯃꯧꯁꯤꯅ ꯀꯌꯥꯗꯤ ꯏꯪ ꯇꯞꯂꯤꯕ, ꯃꯆꯜꯁꯤꯅ ꯉꯥꯡꯂꯤ ꯁꯛꯂꯤꯁꯤ ꯅꯣꯡꯃꯗ ꯀꯔꯤꯁꯨ ꯍꯥꯏꯖꯄꯣꯟꯇꯦ꯫ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠꯇ ꯇꯧꯔꯒꯗ ꯂꯩꯗꯣꯏꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯆꯤꯡ ꯐꯠꯇꯕꯤ, ꯃꯆꯤꯟ ꯀꯟꯕꯤ ꯃꯧꯒ ꯑꯣꯏꯔꯝꯂꯕꯗꯤ ꯅꯍꯥꯟꯅ ꯏꯃꯨꯡꯁꯤ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯔꯝꯂꯗꯧꯕꯅꯤ꯫ ꯑꯗꯨꯒꯤ ꯍꯥꯏꯔꯨꯔꯗꯤ ꯑꯩꯒꯤ ꯏꯃꯧꯁꯤ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ꯫ ꯏꯃꯧꯅꯤ ꯍꯥꯏꯗꯅ ꯊꯥꯒꯠꯄ ꯅꯠꯇꯦ." ꯌꯥꯏꯕꯤ ꯂꯩꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ "ꯑꯩꯅ ꯉꯔꯥꯡ ꯀꯩ ꯍꯥꯏꯔꯝꯒꯦ? ꯑꯩ ꯉꯁꯤ ꯊꯕꯛ ꯆꯠꯀꯅꯤ, ꯑꯩꯒꯤ ꯐꯅꯦꯛ ꯐꯤꯁꯤꯡꯗꯣ ꯁꯨꯔꯝꯃꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ?" ꯂꯩꯅꯥꯅ "ꯍꯩꯃꯥ, ꯑꯩꯗꯤ ꯀꯥꯎꯔꯨꯔꯦꯗꯅ, ꯍꯧꯖꯤꯛ ꯁꯨꯔꯒꯦ, ꯀꯨꯏꯔꯣꯏꯗ." "ꯌꯥꯔꯦ, ꯁꯨꯗ꯭ꯔꯁꯨ, ꯁꯨꯅꯤꯡꯗ꯭ꯔꯗꯤ ꯁꯨꯅꯤꯡꯗꯦ ꯍꯥꯏꯌꯣ, ꯀꯥꯎꯁꯤꯟꯅꯕꯒ ꯁꯥꯔꯗꯅ ꯃꯤꯅꯥꯏꯁꯤꯗꯤ." "ꯌꯥꯏꯕꯤ, ꯏꯅꯝꯃ ꯇꯁꯦꯡꯅ ꯀꯧꯕꯅꯤ, ꯁꯥꯎꯔꯅꯨ, ꯑꯩ ꯍꯧꯖꯤꯛ ꯁꯨꯕꯤꯔꯒꯦꯕ." "ꯀꯅꯥꯒꯤ ꯏꯅꯝꯃꯅꯣ? ꯅꯪ ꯁꯤꯕꯨ ꯌꯨꯝꯁꯤꯒꯤ ꯃꯧꯅꯤ ꯀꯥꯏꯅ ꯈꯜꯂꯤꯔꯣ? ꯅꯃꯪꯗ ꯐꯥꯎ ꯈꯜꯂꯨꯅꯨ, ꯅꯪꯗꯤ ꯌꯨꯝꯁꯤꯒꯤ ꯃꯤꯅꯥꯏꯅꯤ, ꯃꯤꯅꯥꯏ꯫ ꯑꯩꯒꯤ ꯏꯅꯝꯃ ꯑꯣꯏꯗꯣꯔꯤꯕꯗꯨꯗꯤ ꯁꯦꯟ パイꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ꯫ ꯂꯥꯏꯔꯁꯨ ꯗꯅꯕꯤ ꯅꯪꯒꯗꯤ ꯂꯝꯕꯥ ꯆꯥꯗꯦ, ꯈꯪꯗꯦꯗꯅ." "ꯌꯥꯏꯕꯤ, ꯑꯩ ꯂꯥꯏꯔꯕꯤ ꯑꯣꯏꯔꯕꯁꯨ ꯌꯨꯝꯁꯤꯒꯤ ꯃꯧꯅꯤ, ꯅꯪꯒꯤ ꯅꯅꯝꯃꯅꯤ꯫ ꯑꯩꯅ ꯍꯥꯏꯁꯦ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯗꯕ꯭ꯔꯣ?" "ꯐꯔꯦꯁꯦ, ꯀꯗꯥꯏ, ꯅꯪꯅ ꯁꯨ ꯍꯥꯏꯕ ꯐꯤꯗꯣ ꯄꯨꯊꯣꯔꯛꯑꯣ, ꯑꯩ ꯁꯨꯕꯤꯔꯒꯦ." "ꯊꯕꯛ ꯆꯠꯇꯣꯏ ꯉꯥꯏ ꯂꯩꯔꯕ ꯃꯇꯝꯁꯤꯗ ꯅꯪꯅ ꯐꯤ ꯁꯨꯒꯦ ꯍꯥꯏꯔꯤꯕꯅꯤꯅꯦ? ꯑꯆꯣꯠꯄꯗꯣ ꯁꯦꯠꯂꯒ ꯆꯠꯂꯣ ꯍꯥꯏꯕ꯭ꯔꯣ ꯑꯩꯁꯦ?" "ꯐꯤꯁꯤꯡꯗꯨ ꯄꯨꯊꯣꯛꯂꯝꯃꯣ, ꯐꯅꯦꯛꯇꯨꯗꯤ ꯑꯩꯒꯤ ꯁꯦꯠꯅꯗ꯭ꯔꯤꯕ ꯐꯅꯦꯛ ꯂꯩꯕꯅꯤ, ꯑꯗꯨ ꯁꯦꯠꯂꯨꯔꯣ." "ꯑꯗꯨꯁꯨ ꯑꯩꯅ ꯑꯃꯨꯛ ꯂꯧꯊꯣꯛꯂꯨꯁꯣ ꯍꯥꯏꯔꯣ? ꯑꯩꯒꯤ ꯀꯥꯗ ꯂꯩꯍꯧꯕꯅꯤ, ꯂꯧꯊꯣꯛꯂꯨꯁꯣ." "ꯍꯣꯏ ꯍꯣꯏ, ꯏꯅꯝꯃ ꯂꯧꯊꯣꯛꯂꯨꯔꯒꯦ." ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯃꯥꯒꯤ ꯎꯄꯨꯗꯒꯤ ꯐꯅꯦꯛ ꯑꯍꯟꯕ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯌꯥꯏꯕꯤꯗ ꯄꯤꯔꯝꯂꯒ ꯌꯥꯏꯕꯤꯒꯤ ꯀꯥꯗꯒꯤ ꯐꯤꯁꯤꯡꯗꯨ ꯄꯨꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯕꯨꯛ ꯐꯠꯇꯕꯒꯤ ꯍꯧꯅꯕꯤ ꯌꯥꯏꯕꯤꯗꯤ ꯐꯅꯦꯛꯇꯨ ꯎꯔꯒ ꯍꯥꯏꯖꯔꯤ꯫ "ꯇꯥꯆꯧꯅ ꯋꯥꯅ ꯁꯨꯔꯒ ꯃꯥꯅ ꯐꯅꯦꯛꯀ ꯑꯍꯟꯕ ꯃꯌꯥꯝ ꯂꯩꯍꯟꯗꯅ, ꯇꯥꯆꯧꯁꯨ ꯀꯩꯁꯨ ꯍꯥꯏꯗꯦ, ꯀꯔꯤ ꯂꯩꯋꯥꯕꯨ ꯄꯥꯏꯕꯅꯣ ꯈꯪꯗꯦ꯫ ꯑꯩꯒꯤ ꯏꯃꯥꯒ ꯇꯥꯆꯧꯒꯁꯦ ꯃꯥꯅ ꯄꯨꯡꯁꯨꯝ ꯍꯦꯛ ꯁꯨꯝꯈ꯭ꯔꯦ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨꯗꯤ ꯃꯇꯝ ꯈꯔꯇꯒꯤ ꯑꯩꯒꯤ ꯏꯅꯝꯃ ꯑꯣꯏꯒꯗꯕꯗꯨꯗꯤ ꯏꯆꯦ ꯁꯅꯥꯊꯣꯏꯇꯪꯅꯤ꯫ ꯃꯥꯕꯨ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯍꯟꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯔꯦꯞꯅꯤ꯫ ꯊꯦꯡꯂꯤ, ꯑꯩꯅꯁꯨ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯂꯩꯔꯤ, ꯏꯆꯦ ꯁꯅꯥꯊꯣꯏꯗꯨ ꯉꯥꯏꯔꯝꯂꯅꯤ." ꯑꯁꯤ ꯈꯟꯅ ꯌꯥꯏꯕꯤ ꯃꯐꯤ ꯂꯣꯏꯁꯤꯟꯗꯨꯅ ꯁꯅꯥꯊꯣꯏ ꯎꯅꯕ ꯆꯠꯈ꯭ꯔꯦ꯫ ꯃꯥꯅ ꯊꯣꯛꯈꯤꯕꯗꯨ ꯑꯃꯨꯅ ꯃꯌꯦꯅꯛꯈꯥꯔꯣꯝꯗꯒꯤ ꯊꯣꯛꯂꯛꯄꯗ ꯊꯦꯡꯅꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯍꯥꯏ, ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯑꯃꯨꯛ?" "ꯊꯕꯛ ꯆꯠꯂꯨꯒꯦ." "ꯀꯔꯤ ꯊꯕꯛꯅꯣ ꯉꯁꯤꯅ ꯑꯃꯨꯛ?" "ꯏꯕꯦꯝꯃ, ꯌꯨꯝꯒꯤ ꯃꯈꯥꯗ ꯑꯩꯍꯥꯛꯇꯁꯨ ꯂꯩꯌꯨꯕ ꯅꯪꯕꯣ." "ꯏꯃꯥ, ꯅꯪ ꯑꯩ ꯄꯥꯟꯅꯕꯗ ꯋꯥꯔꯝꯂꯅꯤ, ꯄꯥꯟꯅꯗꯕ ꯌꯥꯕ꯭ꯔꯣ? ꯅꯪꯁꯦ ꯂꯩꯁꯥꯕꯤꯅꯤꯅꯦꯍꯦ, ꯂꯩꯁꯥꯕꯤ꯫ ꯂꯩꯁꯥꯕꯤꯅ ꯂꯝꯖꯥꯎꯗ ꯇꯣꯏꯅ ꯆꯠꯂꯕꯗꯤ ꯂꯩꯀꯥꯏ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ? ꯃꯆꯥ ꯋꯥꯔꯛꯇ ꯍꯩꯍꯟꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ?"
ꯍꯥꯏꯅꯤꯡꯕ ꯍꯥꯏꯁꯅꯨ ꯈꯔꯅꯤ ꯂꯩꯔꯒ ꯇꯜꯂꯒ ꯃꯔꯥꯏꯅ ꯇꯣꯛꯆꯈꯤꯁꯅꯤ ꯃꯗꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯅꯤ ꯏꯕꯦꯝꯃ ꯅꯨꯄꯤꯒꯤ ꯈꯣꯡꯊꯥꯡꯁꯤ ꯌꯥꯝꯅ ꯂꯨꯕꯅꯤꯅꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯃꯥ ꯑꯩ ꯊꯦꯡꯂꯦ ꯅꯪꯁꯨ ꯉꯥꯏꯍꯥꯛ ꯉꯥꯡꯍꯧꯀꯣ ꯑꯩ ꯆꯠꯂꯦꯀꯣ ꯆꯠꯈ꯭ꯔꯦꯅꯤ ꯍꯦꯁꯦ ꯀꯗꯣꯝ ꯊꯣꯛꯇꯣꯏꯅꯣ ꯈꯪꯗꯦꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯃꯧ ꯀꯗꯥꯏꯗ ꯂꯩꯒꯦ ꯅꯪꯕꯣ ꯏꯃꯥ ꯑꯩ ꯁꯣꯝꯗ ꯂꯩꯌꯦ ꯐꯤ ꯁꯨꯔꯤꯌꯦ ꯉꯥꯏꯍꯥꯛꯇ ꯍꯦꯛ ꯄꯣꯊꯥꯕ ꯐꯪꯖꯗꯦꯗ ꯑꯩꯒꯤ ꯏꯃꯧꯁꯦ ꯃꯆꯜ ꯅꯨꯄꯤꯁꯤꯅ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯕ ꯑꯣꯏꯔꯕꯗꯤ ꯏꯃꯧꯗ ꯈꯔꯁꯨ ꯐꯗꯧꯕ ꯑꯗꯨꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯣꯏꯅꯣ ꯈꯪꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯤ ꯁꯨꯔꯤꯕ ꯃꯃꯧꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯃꯃꯧꯅ ꯁꯨꯔꯤꯕ ꯐꯤꯌꯥꯝꯗꯨ ꯎꯕꯗ ꯀꯅꯥꯒꯤ ꯐꯤꯅꯣꯅꯦ ꯅꯪꯅ ꯁꯨꯔꯤꯗꯨꯕꯣ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦꯗ ꯌꯥꯏꯕꯤꯒꯤꯔꯣ ꯍꯣꯏ ꯏꯃꯥ ꯌꯥꯏꯕꯤꯒꯤꯅꯦ ꯉꯔꯥꯡ ꯁꯨꯕꯤꯌꯣ ꯍꯥꯏꯕꯅꯤ ꯑꯩꯗꯤ ꯀꯥꯎꯗꯅ ꯁꯨꯍꯧꯗ꯭ꯔꯕ ꯃꯁꯥꯅ ꯁꯨꯕ ꯌꯥꯗꯦ ꯍꯥꯏꯕ꯭ꯔꯣ ꯃꯥꯕꯣ ꯃꯥꯅ ꯂꯩꯀꯥꯏ ꯀꯣꯏ ꯂꯩꯔꯒ ꯅꯪꯅ ꯃꯥꯒꯤ ꯃꯐꯤ ꯁꯨꯍꯧꯔꯤꯕꯅꯤꯅꯦ ꯇꯧ ꯅꯪꯅꯅꯦ ꯑꯗꯨꯝ ꯅꯥꯎ ꯆꯥꯎꯍꯜꯂꯨ ꯀꯩꯁꯨ ꯌꯥꯝꯕ ꯐꯤꯁꯨ ꯅꯠꯇꯕꯁꯤꯕꯨ ꯃꯥꯁꯨ ꯁꯪꯗꯗꯨꯅ ꯇꯧꯖꯔꯤꯅꯦ ꯏꯃꯥ ꯁꯪꯗꯕꯩꯅꯤ ꯂꯩꯀꯥꯏ ꯀꯣꯏꯕ ꯆꯠꯂꯤꯗꯣ ꯃꯥꯒꯤ ꯁꯅꯥꯊꯣꯏ ꯍꯥꯏꯕꯤ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗꯕꯤꯗꯣ ꯃꯥꯒ ꯇꯤꯟꯅꯔꯤꯈꯩ ꯌꯥꯈꯤꯔꯣꯏꯌꯦ ꯑꯩ ꯈꯪꯉꯤ ꯑꯗꯨꯁꯨꯅꯦ ꯃꯃꯥ ꯃꯄꯥꯅ ꯄꯥꯟꯅꯕ ꯉꯝꯗ꯭ꯔꯕꯅꯤ ꯏꯃꯥ ꯑꯗꯨꯝꯅ ꯍꯥꯏꯅꯣ ꯃꯤ ꯇꯥꯔꯒ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯂꯩꯁꯥꯔꯤꯉꯩ ꯉꯥꯎꯖꯔꯁꯨ ꯃꯌꯨꯝ ꯄꯥꯜꯂꯒ ꯑꯗꯨꯝ ꯐꯖꯈꯤꯅꯤꯗ ꯍꯣꯏꯅꯦ ꯍꯥꯏꯒꯨꯝꯗꯅ ꯅꯆꯜꯁꯦ ꯂꯨꯍꯣꯡꯕꯤꯈ꯭ꯔꯁꯤ ꯃꯇꯝꯁꯨ ꯆꯞ ꯆꯥꯔꯦ ꯃꯥꯒꯤ ꯈꯪꯅꯖꯕꯒ ꯅꯨꯄꯥꯒ ꯂꯩꯔꯕ꯭ꯔꯅꯦ ꯏꯃꯥ ꯃꯁꯥꯗ ꯍꯥꯟꯅ ꯐꯖꯅ ꯍꯪꯈꯣꯗ ꯂꯩꯔꯝꯃꯣꯏ ꯀꯗꯥꯏꯗꯒꯤ ꯈꯪꯅꯕꯅꯣ ꯃꯃꯥꯟꯅꯕꯤꯁꯤꯡꯒꯗꯤ ꯄꯨꯟꯒꯦ ꯍꯥꯏꯗ꯭ꯔꯗꯅ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯅꯨꯄꯥ ꯐꯪꯗꯕꯤꯗꯣ ꯑꯗꯨꯒ ꯄꯨꯜꯂꯒ ꯂꯩꯔꯕꯅꯤꯅ ꯀꯅꯥꯒꯤ ꯅꯨꯄꯥꯅ ꯀꯣꯏꯒꯦ ꯍꯥꯏꯔꯝꯗꯣꯏꯅꯣ ꯃꯥ ꯄꯥꯝꯗꯅ ꯆꯪꯂꯛꯂꯕꯁꯨ ꯃꯗꯨꯒꯤ ꯑꯔꯤꯕꯤꯗꯣ ꯎꯕꯗ ꯑꯗꯨꯝ ꯍꯟꯈꯤꯅꯤ ꯅꯪꯒꯤ ꯐꯤꯗꯨ ꯁꯨꯕ ꯂꯣꯏꯗ꯭ꯔꯤꯕ ꯂꯣꯏꯔꯗꯤ ꯏꯃꯥ ꯆꯥꯝꯕꯤꯔꯒꯦ ꯄꯤꯔꯛꯎ ꯏꯃꯧ ꯋꯥꯔꯝꯂꯅꯤ ꯉꯁꯥꯏꯗꯒꯤ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯄꯣꯊꯥꯗꯦ ꯑꯩ ꯋꯥꯗꯤꯌꯦ ꯏꯃꯥ ꯋꯥꯅꯕꯅꯤ ꯑꯩ ꯁꯨꯝ ꯆꯥꯝꯒꯦ ꯀꯨꯏꯗꯧꯕ ꯅꯠꯇꯦ ꯑꯁꯤ ꯂꯣꯏꯔꯒ ꯄꯣꯊꯥꯔꯒꯦ ꯐꯤꯁꯤ ꯌꯥꯝꯂꯤꯅꯦꯍꯦ ꯏꯃꯥꯅ ꯆꯥꯝꯁꯤꯜꯂꯛꯂꯕꯗꯤ ꯈꯔ ꯊꯨꯒꯅꯤꯗꯅ ꯑꯍꯜ ꯑꯣꯏꯔꯕ ꯏꯃꯥꯗ ꯊꯕꯛ ꯁꯨꯍꯟꯕꯩ ꯄꯥꯞ ꯑꯩ ꯄꯨꯕ ꯉꯝꯖꯔꯣꯏꯀꯣ ꯏꯃꯥ ꯅꯃꯧꯗ ꯄꯥꯞ ꯂꯪꯁꯤꯟꯒꯗꯕ ꯊꯕꯛ ꯇꯧꯍꯟꯕꯤꯅꯨ ꯐꯔꯦ ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯏꯃꯥ ꯑꯁꯤꯗꯅ ꯉꯥꯏꯕꯤꯔꯒꯦ ꯏꯃꯥ ꯄꯣꯊꯥꯕꯤꯔꯨꯔꯣ ꯑꯩ ꯉꯥꯏꯔꯅꯨ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯏꯃꯥ ꯋꯥꯅꯕꯅꯤ ꯅꯪ ꯍꯦꯛ ꯂꯥꯛꯄꯗꯒꯤꯅꯦ ꯊꯕꯛ ꯄꯨꯝꯕ ꯅꯪꯅ ꯂꯣꯏꯅ ꯇꯧꯈ꯭ꯔꯦ ꯏꯃꯥꯗꯤ ꯇꯧꯅꯤꯡꯉꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤꯅ ꯆꯥꯕꯒ ꯇꯨꯝꯕꯒ ꯇꯧ ꯂꯩꯕꯁꯦ ꯑꯁꯤꯅꯤ ꯍꯦꯟꯅ ꯏꯃꯥꯗꯤ ꯋꯥꯈ꯭ꯔꯦꯗ ꯌꯨꯝꯗ ꯂꯩꯕ ꯋꯥꯔꯗꯤ ꯌꯨꯝꯊꯪꯅꯕꯗ ꯈꯔ ꯀꯣꯏꯊꯣꯛꯄꯁꯨ ꯐꯩ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯗꯣꯛꯄꯅ ꯋꯥꯈꯜꯁꯨ ꯌꯥꯡꯊꯣꯛꯍꯜꯂꯤ ꯐꯝꯖꯤꯜꯂꯒ ꯂꯩꯕꯗꯒꯤ ꯆꯠꯊꯣꯛꯄꯅ ꯏꯁꯥꯁꯨ ꯐꯒꯅꯤ ꯏꯃꯥ ꯃꯌꯥꯝ ꯄꯨꯜꯂꯒ ꯃꯤ ꯋꯥ ꯉꯥꯡꯅꯕꯗꯣ ꯏꯃꯥ ꯄꯥꯝꯗꯦ ꯇꯥꯅꯤꯡꯗꯦ ꯀꯗꯥꯏꯗꯒꯤ ꯂꯩꯀꯥꯏ ꯇꯔꯥꯒꯤ ꯋꯥꯔꯤꯅꯤ ꯃꯣꯏꯅ ꯄꯨꯊꯣꯛꯇꯨꯅ ꯁꯥꯟꯅꯗꯣꯏꯁꯦ ꯀꯅꯥꯒꯤ ꯑꯐꯕ ꯐꯠꯇꯕ ꯂꯣꯏꯅ ꯄꯨꯊꯣꯛꯂꯒ ꯋꯥꯊꯤ ꯁꯨꯗꯣꯔꯤꯕꯅꯤ ꯍꯣꯏ ꯃꯌꯥꯝ ꯄꯨꯜꯂꯗꯤ ꯑꯐꯕ ꯈꯔ ꯐꯠꯇꯕ ꯈꯔ ꯍꯥꯏꯗꯨꯅꯤ ꯏꯃꯥ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯐꯕ ꯋꯥꯇ ꯂꯧꯁꯤꯜꯂꯒ ꯐꯠꯇꯕ ꯋꯥꯗꯨꯗꯤ ꯇꯥꯕꯤꯗ꯭ꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯏꯃꯧꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯁꯣꯝꯗꯅ ꯌꯥꯏꯕꯤ ꯁꯅꯥꯊꯣꯏꯒ ꯁꯤꯡꯖꯨ ꯆꯥꯐꯝꯗ ꯁꯤꯡꯖꯨ ꯉꯥꯏꯕ ꯑꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤ ꯁꯅꯥꯊꯣꯏꯅ ꯌꯥꯏꯕꯤ ꯇꯥ ꯊꯧꯕꯗꯨꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯂꯥꯛꯀꯅꯤ ꯍꯥꯏꯒꯦ ꯌꯥꯏꯕꯤꯅ ꯏꯆꯦ ꯃꯊꯪꯒꯤ ꯊꯥꯗ ꯍꯜꯂꯛꯀꯅꯤ ꯍꯥꯏꯈꯤꯕꯅꯤ ꯑꯗꯣ ꯌꯧꯗ꯭ꯔꯤꯉꯩ ꯉꯟꯅ ꯍꯜꯂꯛꯄꯁꯨ ꯃ ꯌꯥꯎꯏ ꯈꯔ ꯊꯦꯡꯊꯔꯛꯄꯁꯨ ꯃ ꯌꯥꯎꯏ ꯇꯝꯕ ꯉꯝꯗꯦꯗ ꯏꯆꯦꯅ ꯅꯪꯒꯤꯅꯦ ꯍꯥꯏꯗꯅ ꯁꯥꯔꯛꯄ ꯅꯪꯒꯤ ꯁꯅꯥꯅꯤ ꯄꯥꯝꯕ꯭ꯔꯤ ꯌꯦꯡꯉꯣ ꯑꯌꯥ ꯌꯥꯝ ꯐꯖꯩꯌꯦ ꯏꯆꯦ ꯁꯤ ꯑꯁꯦꯡꯕꯒꯤ ꯑꯩꯒꯤꯔꯣ ꯅꯪꯒꯤꯅꯤ ꯅꯣꯏꯗ ꯂꯩꯔꯕ ꯃꯇꯝꯗꯅ ꯑꯗꯨꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯕꯤꯗꯣꯏꯅꯤ ꯅꯪꯁꯨ ꯈꯪꯂꯤꯗꯨꯅꯤ ꯑꯩꯅ ꯇꯥ ꯊꯧꯕꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯕ ꯃꯥꯕꯨ ꯅꯨꯡꯁꯤꯕꯅ ꯑꯩ ꯑꯇꯣꯝꯕꯤ ꯃꯤꯡꯊꯣꯜꯗꯣ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯦ ꯏꯆꯦꯅ ꯑꯩꯒꯤ ꯏꯅꯝꯃ ꯑꯣꯏꯗꯅ ꯀꯅꯥꯅ ꯑꯣꯏꯅꯤ ꯇꯥꯆꯧꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯃꯥꯅ ꯌꯥꯗ꯭ꯔꯕꯁꯨ ꯏꯆꯦ ꯇꯥꯆꯧ ꯍꯦꯛ ꯂꯥꯛꯄ ꯎꯔꯗꯤ ꯅꯥꯃꯩ ꯄꯥꯏꯔꯒ ꯍꯦꯛꯇ ꯏꯟꯅꯔꯣ ꯌꯨꯝꯕꯨ ꯌꯧꯔꯛꯂꯗꯤ ꯑꯩ ꯇꯧꯒꯦ ꯇꯥ ꯊꯧꯕꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯗꯤ ꯀꯝꯗꯧꯕ ꯏꯆꯦ ꯇꯥꯆꯧꯅ ꯍꯧꯖꯤꯛ ꯅꯨꯡꯁꯤꯗ꯭ꯔꯕꯁꯨ ꯀꯣꯟꯅ ꯂꯩꯃꯤꯟꯅꯔꯕ ꯃꯇꯝꯗ ꯁꯣꯏꯗꯅ ꯅꯨꯡꯁꯤꯔꯛꯀꯅꯤ ꯍꯥꯏꯅꯔꯤꯕꯗꯨꯗꯤ ꯁꯨꯝ ꯂꯩꯃꯤꯟꯅꯔꯕꯗꯤ ꯍꯨꯏ ꯍꯧꯗꯣꯡꯗꯁꯨ ꯅꯨꯡꯁꯤꯅꯩ ꯍꯥꯏꯗꯨꯅꯤ ꯑꯗꯨꯗ ꯌꯥꯏꯕꯤ ꯑꯩꯅ ꯆꯤꯡꯅꯕꯅ ꯅꯣꯏꯒꯤ ꯅꯅꯝꯃꯗꯣ ꯀꯅꯥꯒꯤ ꯅꯝꯃꯅꯣ ꯏꯆꯦ ꯃꯥꯗꯤ ꯃꯤꯅꯥꯏꯅꯤ ꯃꯤꯅꯥꯏ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯅꯕ ꯇꯥꯆꯧꯅ ꯄꯨꯔꯛꯄ ꯃꯤꯅꯥꯏ ꯃꯥꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯣ ꯅꯪꯅ ꯍꯥꯏꯗꯣꯛꯂꯛꯄꯁꯤꯃ ꯁꯤꯡꯖꯨ ꯌꯣꯟꯕꯤ ꯅꯨꯄꯤꯗꯨꯅ ꯏꯕꯦꯝꯃ ꯍꯣꯏ ꯅꯣꯏꯒꯤ ꯁꯤꯡꯖꯨ ꯑꯁꯤꯗ ꯂꯩꯔꯦ ꯆꯥꯔꯣ ꯀꯨꯏꯅ ꯐꯝꯂꯒꯅꯤ ꯃꯤꯁꯨ ꯃꯌꯥꯝ ꯂꯥꯛꯄꯅꯤꯅ ꯏꯅꯦꯒꯤ ꯐꯝꯐꯝꯁꯦ ꯆꯟꯗꯦ ꯁꯅꯥꯊꯣꯏꯅ ꯀꯩꯅꯣ ꯏꯅꯦ ꯑꯩꯈꯣꯏꯁꯨ ꯁꯦꯟ ꯄꯤꯔꯒꯅꯤ ꯆꯥꯔꯤꯁꯤ ꯂꯦꯝꯅ ꯆꯥꯕꯗꯤ ꯅꯠꯇꯦꯗꯅ ꯄꯤꯗꯦ ꯍꯥꯏꯗꯦꯅꯦꯍꯦ ꯃꯤ ꯌꯥꯝꯃꯤ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯔꯅꯨ ꯍꯥꯏꯕꯅꯤꯅꯦ ꯅꯣꯏꯕꯣ ꯆꯥꯔꯣ ꯅꯣꯏꯒꯤꯁꯤꯗ ꯆꯥꯗ꯭ꯔꯕꯁꯨ ꯑꯇꯩꯗ ꯆꯥꯐꯝ ꯌꯥꯝꯅ ꯂꯩ ꯌꯥꯏꯕꯤ ꯆꯠꯁꯤꯜꯂꯣ ꯑꯇꯣꯞꯄꯗꯒꯤ ꯑꯣꯏꯅ ꯆꯥꯔꯨꯔꯁꯤ ꯆꯠꯂꯣ ꯏꯕꯦꯝꯃ ꯀꯗꯥꯏꯗꯅꯣ ꯆꯥꯔꯨꯔꯣ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯍꯦ ꯅꯪ ꯑꯩꯅ ꯑꯍꯜꯅꯤ ꯍꯥꯏꯗꯨꯅ ꯍꯟꯕꯤꯕꯁꯤꯗ ꯑꯩꯕꯨ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯦꯅꯦ ꯌꯥꯏꯕꯤꯅ ꯏꯆꯦ ꯃꯤ ꯃꯃꯥꯡꯗ ꯐꯖꯗꯦꯁꯤ ꯑꯗꯨꯝꯅ ꯇꯧ ꯆꯠꯂꯁꯤ ꯆꯠꯂꯣ ꯏꯕꯦꯝꯃ
ꯃꯁꯛꯁꯤꯡꯁꯤꯒ ꯌꯦꯡꯅꯤꯡꯗꯕꯅ ꯑꯁꯨꯝꯅ ꯑꯅꯤꯗꯨꯁꯨ ꯁꯤꯡꯖꯨ ꯆꯥꯗ ꯍꯜꯂꯛꯂꯝꯃꯤ ꯁꯤꯡꯖꯨ ꯌꯣꯜꯂꯤꯕꯤ ꯑꯍꯜꯗꯨꯅ ꯑꯅꯤꯗꯨꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯍꯧꯗꯨꯅ ꯍꯥꯏꯍꯧꯔꯤ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯁꯤ ꯉꯝꯂꯕ ꯌꯥꯝ ꯂꯩꯀꯣ ꯍꯧꯖꯤꯛꯇꯤ ꯏꯁꯣꯔ ꯈꯨꯔꯨꯝꯕꯗ ꯊꯧꯖꯥꯜꯂꯟ ꯀꯨꯕꯤꯌꯨ ꯍꯥꯏꯅ ꯅꯤꯗꯣꯏ ꯁꯔꯨꯛ ꯑꯁꯤꯒꯨꯝꯕ ꯅꯨꯄꯤꯁꯤ ꯏꯃꯧ ꯑꯣꯏꯍꯟꯕꯤꯅꯨ ꯍꯥꯏꯅ ꯅꯤꯕꯅ ꯍꯦꯟꯅ ꯐꯔꯕꯅꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯑꯃꯨꯛ ꯃꯆꯥ ꯌꯥꯏꯕꯤꯕꯨ ꯍꯧꯗꯣꯛꯂꯤ ꯃꯥꯒꯤ ꯌꯥꯏꯕꯤꯌꯥ ꯅꯪꯕꯨ ꯊꯦꯡꯂꯦꯅꯦ ꯍꯧꯒꯠꯂꯣ ꯂꯩꯁꯥꯕꯤꯅꯕꯨ ꯑꯗꯨꯛ ꯌꯥꯍꯧ ꯊꯦꯡꯂꯕꯗꯤ ꯀꯔꯝꯕ ꯅꯨꯄꯥꯅꯕꯨ ꯄꯥꯝꯕꯤꯗꯣꯏꯅꯣ ꯍꯧꯒꯠꯂꯣꯅꯦ ꯅꯪꯕꯨ ꯉꯁꯥꯏꯗꯒꯤ ꯅꯅꯝꯃꯁꯤꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯀꯔꯤꯅꯣ ꯈꯤꯇꯁꯨ ꯃꯇꯦꯡ ꯄꯥꯡꯉꯨꯗꯅ ꯅꯪꯅꯦ ꯅꯪ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯗꯦꯀꯣ ꯅꯅꯝꯃꯁꯤ ꯑꯣꯏꯔꯝꯕꯒꯤ ꯅꯪ ꯐꯕꯅꯤꯀꯣ ꯑꯇꯣꯞꯄ ꯑꯃꯒ ꯑꯣꯏꯔꯝꯂꯕꯗꯤ ꯅꯁꯝ ꯐꯣꯏꯅꯕꯗ ꯅꯁꯝꯁꯤꯡꯗꯣ ꯑꯃꯠꯇ ꯌꯥꯎꯔꯝꯂꯣꯏ ꯀꯩꯅꯣ ꯏꯃꯥ ꯑꯌꯨꯛꯁꯤꯗ ꯂꯥꯎꯔꯤꯗꯨꯕꯣ ꯀꯅꯥ ꯇꯥꯅꯕꯅꯣ ꯇꯥꯅꯤꯡꯗꯦꯍꯦ ꯂꯥꯎꯕꯁꯤ ꯇꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯕꯗꯤ ꯂꯥꯎꯗꯅꯕ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯊꯕꯛꯇꯣ ꯇꯧꯔꯗꯅ ꯑꯗꯨꯁꯨ ꯅꯣꯛꯅꯤꯡꯗꯦ ꯅꯠꯇ꯭ꯔꯣ ꯀꯩꯗꯧꯕꯩ ꯇꯧꯗꯣꯔꯤꯒꯦ ꯃꯥꯅ ꯉꯝꯅꯕ ꯑꯗꯨꯝ ꯇꯧꯖꯅꯤ ꯏꯃꯥ ꯑꯩ ꯉꯥꯏꯍꯥꯛꯇ ꯇꯨꯝꯈꯤꯒꯦ ꯆꯠꯂꯣ ꯍꯧꯖꯤꯛ ꯇꯨꯝꯕ ꯃꯇꯝ ꯅꯠꯇꯦ ꯊꯦꯡꯂꯕꯅꯦ ꯍꯧꯒꯠꯂꯣ ꯅꯕꯣꯛꯇꯣ ꯃꯁꯥ ꯉꯝꯗꯦ ꯍꯥꯏ ꯏꯃꯥ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ ꯑꯍꯤꯡ ꯂꯦꯛꯂꯛꯄꯁꯨ ꯌꯥꯏꯀꯣ ꯅꯅꯝꯃꯒ ꯐꯖꯅꯅꯦ ꯈꯠꯅꯗꯅ ꯂꯩꯃꯤꯟꯅꯔꯝꯃꯨꯀꯣ ꯏꯃꯥ ꯆꯠꯂꯦꯀꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯤ ꯌꯥꯏꯕꯤ ꯃꯃꯥꯅ ꯊꯕꯛ ꯆꯠꯅꯤ ꯍꯥꯏꯕꯗꯨꯗ ꯉꯁꯤꯗꯤ ꯂꯩꯅꯥꯕꯨ ꯂꯥꯛꯅꯔꯒꯦ ꯈꯟꯗꯨꯅ ꯍꯧꯒꯠꯂꯛꯏ ꯑꯩꯒꯤ ꯆꯥꯗꯤ ꯀꯗꯥꯏꯅꯣ ꯑꯁꯤꯗ ꯄꯤꯔꯛꯑꯣ ꯁꯦ ꯑꯁꯤꯗ ꯂꯩꯔꯤ ꯑꯩꯒꯤ ꯀꯥꯗꯣ ꯂꯝ ꯑꯃꯨꯛꯇ ꯇꯩꯊꯣꯛꯂꯨꯁꯣ ꯑꯗꯨꯒ ꯏꯔꯨꯖꯅꯕ ꯏꯁꯤꯡ ꯈꯔꯒꯁꯨ ꯁꯣꯛꯂꯨꯁꯣ ꯏꯅꯝꯃꯗꯤ ꯆꯥꯛ ꯊꯣꯡꯕ ꯍꯧꯒꯠꯂꯨꯔꯤ ꯀꯃꯥꯏ ꯇꯧꯅꯤ ꯍꯣꯔꯦꯟ ꯆꯥꯛ ꯂꯣꯏꯔꯒ ꯇꯩꯕꯤꯔꯒꯦ ꯏꯁꯤꯡꯗꯨꯗꯤ ꯑꯩꯅ ꯉꯁꯥꯏ ꯁꯣꯛꯂꯝꯕꯒꯤ ꯈꯔ ꯂꯩꯍꯧꯕꯅꯤ ꯑꯗꯨꯅ ꯂꯨꯖꯔꯨꯔꯣ ꯀꯩꯅꯣ ꯏꯁꯤꯡ ꯈꯔꯗꯨꯅ ꯀꯔꯝꯅ ꯏꯔꯨꯖꯗꯣꯏꯅꯣ ꯀꯣꯟꯅꯔꯣꯏ ꯆꯥꯛꯁꯦ ꯂꯣꯏꯁꯤꯜꯂꯝꯈꯤꯒꯦ ꯑꯗꯨꯒ ꯆꯠꯂꯒꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯅꯠꯇꯤꯌꯦ ꯁꯣꯛꯑꯣ ꯍꯥꯏꯔꯤꯁꯤ ꯍꯧꯖꯤꯛꯅꯦ ꯍꯧꯖꯤꯛ ꯆꯠꯂꯣ ꯑꯩ ꯉꯥꯏꯔꯕꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯌꯥꯏꯕꯤꯗꯨ ꯊꯣꯛꯈ꯭ꯔꯤ ꯂꯩꯅꯥ ꯃꯥꯟꯅꯕ ꯇꯟꯗꯨꯅ ꯆꯥꯛ ꯌꯥꯏꯁꯤꯜꯂꯝꯂꯒ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯨꯔꯤ ꯑꯁꯤꯅ ꯌꯥꯔꯗ꯭ꯔꯣ ꯁꯣꯛꯂꯨꯈꯣꯔꯣ ꯉꯥꯎꯕ꯭ꯔꯥ ꯅꯪ ꯑꯁꯤꯈꯛꯁꯤꯅ ꯀꯃꯥꯏꯅ ꯏꯔꯨꯖꯗꯣꯏꯅꯣ ꯁꯣꯛꯂꯨꯈꯣ ꯆꯠꯂꯣ ꯑꯗꯨꯒ ꯀꯥꯗꯨꯁꯨ ꯋꯥꯏ ꯇꯩꯔꯝꯒꯗꯕ ꯈꯪꯂꯦꯗꯅ ꯍꯣꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯅꯥ ꯌꯥꯏꯕꯤꯒꯤ ꯀꯥꯗꯨ ꯋꯥꯏ ꯇꯩꯊꯣꯛꯂꯨꯔꯤ ꯂꯣꯏꯔꯒ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯏꯟꯁꯥꯡ ꯑꯃꯨꯛ ꯊꯣꯡꯒꯠꯂꯤ ꯌꯥꯏꯕꯤ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯆꯪꯁꯤꯜꯂꯛꯄꯗ ꯏꯟꯁꯥꯡ ꯊꯣꯡꯕꯗ ꯉꯥꯏꯔꯝꯕꯗꯨꯗ ꯍꯧꯖꯤꯛꯐꯥꯎ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯁꯤꯅ ꯀꯔꯝ ꯀꯥꯟꯗ ꯆꯥꯗꯣꯏꯅꯣ ꯌꯥꯏꯕꯤꯌꯥ ꯀꯨꯏꯔꯣꯏ ꯐꯠꯂꯣꯏꯅꯤ ꯉꯥꯏꯍꯥꯛ ꯉꯥꯏꯔꯣꯏ ꯅꯃꯗ ꯆꯥꯛ ꯍꯦꯛ ꯂꯣꯏꯕꯒ ꯌꯥꯏꯕꯤꯒꯤ ꯁꯔꯨꯛꯇꯣ ꯍꯥꯟꯅ ꯊꯤꯗꯨꯅ ꯄꯤ ꯌꯥꯏꯕꯤ ꯆꯥꯛꯇꯣ ꯈꯔ ꯆꯥꯔꯒ ꯑꯣꯛꯂꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯒꯤ ꯆꯥꯛꯂꯨꯛꯇ ꯃꯁꯥꯒꯤ ꯁꯝ ꯑꯃ ꯊꯥꯗꯠꯇꯨꯅ ꯍꯥꯞꯆꯤꯜꯂꯝꯃꯤ ꯀꯩꯅꯣ ꯁꯤꯗꯤ ꯅꯃꯤꯠꯇꯣ ꯃꯨꯟꯅ ꯌꯦꯡꯂꯒ ꯊꯣꯡꯕ ꯌꯥꯗ꯭ꯔꯣ ꯅꯃꯤꯠꯇꯣ ꯀꯥꯏꯗ ꯌꯦꯡꯂꯒ ꯊꯣꯡꯒꯦ ꯀꯔꯝꯅ ꯌꯥꯎꯔꯝꯂꯤꯕꯗꯨꯗꯤ ꯌꯥꯏꯕꯤꯌꯥ ꯏꯅꯝꯃ ꯅꯪ ꯆꯥꯛꯇ ꯁꯝ ꯌꯥꯎꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯅꯨꯡꯇꯤꯒꯤ ꯁꯝ ꯌꯥꯎꯏ ꯌꯥꯎꯗꯦ ꯍꯥꯏꯕ ꯌꯦꯡꯗꯨꯅ ꯊꯣꯡꯂꯤꯕꯅꯤ ꯉꯁꯤꯁꯨ ꯑꯩ ꯅꯤꯡꯊꯤꯅ ꯌꯦꯡꯗꯨꯅ ꯊꯣꯡꯈꯤꯕꯅꯤ ꯅꯪꯒꯤꯁꯦ ꯑꯩ ꯆꯥꯛ ꯆꯥꯗꯅꯕ ꯇꯧꯔꯤꯕꯅꯤꯅꯦ ꯍꯥ ꯅꯍꯥꯟꯈꯩ ꯏꯃꯥ ꯂꯩꯔꯤꯉꯩꯗꯅ ꯌꯥꯝꯅ ꯂꯥꯟꯖꯗꯕꯤ ꯁꯥꯔꯒ ꯉꯁꯤꯅ ꯏꯃꯥ ꯂꯩꯇ꯭ꯔꯕ ꯃꯇꯝꯁꯤꯗ ꯅꯁꯥꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯎꯠꯂꯛꯂꯤꯕꯅꯤꯅꯦ ꯌꯥꯏꯕꯤ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯈꯟꯈꯤꯕ ꯂꯩꯇꯦ ꯑꯩꯅ ꯇꯧꯕ ꯅꯠꯇꯦ ꯅꯪꯅ ꯇꯧꯕ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯇꯧꯕꯅꯦ ꯑꯁꯤꯅꯤꯅꯦ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯁꯦ ꯑꯩ ꯑꯗꯨꯗꯤ ꯍꯥꯏꯈꯤꯗꯦ ꯑꯣ ꯑꯩꯈꯣꯏ ꯑꯅꯤꯈꯛ ꯂꯩꯕꯁꯤꯗ ꯅꯪꯅ ꯇꯧꯗꯦ ꯍꯥꯏꯔꯗꯤ ꯑꯩꯅ ꯇꯧꯏ ꯑꯁꯤ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯂꯥꯏꯅ ꯇꯧꯏ ꯍꯥꯏꯗꯣꯔꯤꯕ꯭ꯔꯣ ꯅꯪꯒꯤꯁꯦ ꯌꯥꯔꯤꯁꯦ ꯏꯅꯝꯃꯅ ꯁꯣꯏꯕꯅꯤ ꯑꯩꯒꯤ ꯆꯥꯛꯁꯦ ꯑꯁꯤ ꯑꯣꯏꯅ ꯆꯥꯔꯣ ꯅꯪꯅ ꯅꯤꯡꯂꯤꯕꯨ ꯑꯁꯤꯒꯨꯝꯕ ꯆꯥꯛꯁꯦ ꯑꯩꯅ ꯆꯥꯕꯤꯅꯤ ꯈꯜꯂꯤꯕꯅꯤꯅꯦ ꯑꯗꯨꯗꯤ ꯅꯪ ꯆꯥꯎ ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯏꯕꯤ ꯆꯥꯛꯇꯨꯗ ꯏꯟꯁꯥꯡꯗꯨ ꯖꯣꯔꯣ ꯍꯩꯖꯤꯟꯗꯨꯅ ꯃꯈꯨꯠꯇꯨꯅ ꯕꯤꯔꯤ ꯕꯤꯔꯤ ꯅꯩꯗꯨꯅ ꯂꯩꯅꯥꯒꯤ ꯃꯌꯥꯗ ꯆꯈꯣꯝ 2-3 ꯀꯤꯠ ꯂꯥꯎꯅ ꯏꯟꯁꯤꯜꯂꯤ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯧꯔꯝꯃꯅꯤ ꯍꯧꯖꯤꯛꯇꯤ ꯍꯧꯔꯝꯃꯅꯤꯕ ꯂꯩꯅꯥ ꯌꯥꯏꯕꯤꯅ ꯃꯌꯥꯗ ꯆꯥꯛ ꯏꯟꯁꯤꯜꯂꯛꯄꯗꯨꯗ ꯃꯊꯕꯥꯛ ꯐꯨꯟꯒꯠꯂꯛꯇꯨꯅ ꯃꯊꯕꯥꯛꯇ ꯃꯁꯥꯒꯤ ꯃꯈꯨꯠꯅ ꯄꯣꯞ ꯄꯣꯞ ꯊꯥꯗꯨꯅ ꯏꯁꯤꯡ ꯂꯥꯝꯃꯤ ꯃꯇꯧꯗꯨꯗ ꯌꯥꯏꯕꯤꯅ ꯏꯁꯤꯡ ꯊꯛꯅꯤꯡꯕ꯭ꯔꯣ ꯁꯦ ꯏꯟꯕꯤꯒꯦꯁꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯏꯁꯤꯡ ꯈꯨꯖꯥꯏꯗꯨ パイꯔꯒ ꯂꯩꯅꯥꯒꯤ ꯃꯊꯛꯇ ꯏꯁꯤꯡꯗꯨ ꯖꯣꯔꯣ ꯖꯣꯔꯣ ꯍꯩꯊꯔꯛꯏ ꯏꯁꯤꯡꯗꯣ ꯍꯧꯕ꯭ꯔꯥ ꯍꯧꯔꯝꯃꯅꯤ ꯈꯪꯉꯦ ꯑꯩꯅ ꯃꯤꯟꯅꯥꯏꯁꯤꯗꯤ ꯑꯁꯤ ꯍꯥꯏꯔꯝꯂꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯌꯥꯏꯕꯤꯗꯨ ꯂꯩꯅꯥꯗꯤ ꯊꯛꯄ ꯌꯥꯏ ꯌꯥꯗꯦ ꯈꯪꯗ꯭ꯔꯤꯈꯩ ꯃꯅꯥꯛꯇ ꯂꯩꯕ ꯏꯁꯤꯡ ꯀꯣꯜ ꯑꯃꯗꯒꯤ ꯏꯁꯤꯡ ꯀꯜꯂꯒ ꯊꯛꯆꯤꯜꯂꯤ ꯑꯗꯨꯗꯒꯤ ꯃꯊꯕꯥꯛ ꯐꯨꯟꯕꯗꯨ ꯈꯔ ꯐꯔꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯂꯤ ꯑꯁꯤꯔꯣ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯩꯅ ꯀꯩ ꯂꯥꯟꯈꯤꯕꯩꯅꯣ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯇꯝꯂꯤꯕ ꯅꯪꯁꯨ ꯅꯨꯄꯤꯅꯤꯀꯣ ꯅꯨꯄꯤ ꯑꯃꯅ ꯀꯔꯤꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯑꯋꯥꯕ ꯈꯪꯕꯤꯗꯦ ꯎꯕꯤꯗꯦ ꯏꯃꯥ ꯃꯣꯏꯇꯥ ꯅꯣꯏ ꯂꯥꯛꯂꯣꯕ ꯅꯣꯏ ꯂꯩꯇ꯭ꯔꯕꯗ ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯅꯤꯡꯗꯤꯌꯦ ꯅꯣꯏ ꯂꯥꯛꯂꯣꯕ ꯂꯩꯅꯥ ꯎꯄꯥꯏꯗꯤ ꯂꯩꯇ ꯀꯞꯅ ꯀꯞꯅ ꯆꯥꯏꯔꯤꯕꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯁꯤꯟꯗꯨꯅ ꯍꯤꯞꯂꯝꯃꯤ ꯃꯁꯥꯗꯨ ꯀꯞꯂꯨꯕꯒ ꯀꯩꯒ ꯋꯥꯔꯗꯨꯅ ꯇꯨꯝꯊꯔꯨꯔꯕ ꯃꯥꯜꯂꯤ ꯈꯪꯍꯧꯗꯅ ꯃꯁꯥꯗ ꯏꯁꯤꯡ ꯍꯩꯖꯤꯜꯂꯛꯄꯗꯨꯗ ꯈꯪꯅ ꯍꯧꯒꯠꯂꯛꯏ ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯇꯨꯝꯃ ꯍꯥꯏꯒꯦ ꯍꯥ ꯀꯅꯥꯅ ꯍꯥꯏꯒꯦꯕ ꯌꯥꯝꯅ ꯊꯨꯅ ꯍꯧꯒꯠꯂꯨ ꯁꯨꯃꯥꯡꯗ ꯍꯧꯔꯤꯕ
ꯑꯗꯨꯗꯒꯤ ꯀꯣꯟꯊꯣꯡꯗ ꯍꯧꯔꯤꯕ ꯅꯥꯄꯤꯁꯤꯡꯗꯣ ꯌꯥꯝꯅ ꯊꯨꯅ ꯁꯦꯡꯗꯣꯛꯅꯁꯨ ꯆꯠꯂꯣ ꯌꯥꯏꯕꯤ ꯍꯣꯔꯦꯟ ꯅꯨꯡꯁꯥ ꯇꯞꯊꯔꯛꯂꯕ ꯃꯇꯝꯗ ꯑꯣꯏꯅ ꯁꯦꯡꯒꯦ ꯁꯥꯔꯤꯕ ꯈꯨꯠꯁꯥꯁꯤꯗ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯥꯗ ꯊꯣꯛꯂꯒ ꯊꯕꯛ ꯇꯧꯕ ꯉꯝꯂꯣꯏꯌꯦ ꯀꯔꯤ ꯊꯕꯛ ꯇꯧꯕꯗꯕꯨ ꯅꯨꯡꯉꯥꯏꯇꯦ ꯁꯥꯏꯗ ꯊꯤꯅꯕ꯭ꯔꯣ ꯁꯣꯝꯁꯤꯕꯨ ꯂꯩꯃ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯃꯁꯨꯅꯤ ꯀꯥꯏꯅ ꯈꯟꯖꯔꯤꯔꯣ ꯅꯁꯥꯅ ꯌꯦꯅꯤꯡꯗ ꯌꯥꯝ ꯊꯨꯅ ꯅꯥꯄꯤꯗꯣ ꯁꯦꯡꯂꯨ ꯂꯥꯎ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯌꯥꯏꯕꯤꯅ ꯂꯩꯅꯥꯕꯨ ꯆꯤꯡꯂꯒ ꯄꯨꯔꯛꯇꯨꯅ ꯁꯨꯃꯥꯡꯗ ꯏꯟꯊꯩ ꯂꯩꯅꯥ ꯃꯁꯥ ꯉꯥꯛꯄ ꯉꯝꯍꯧꯗ꯭ꯔꯗꯨꯅ ꯂꯩꯃꯥꯏꯗ ꯇꯨꯁꯤꯜꯂꯤ ꯏꯃꯥ ꯀꯧꯕꯅ ꯀꯥꯟꯅꯔꯨꯏ ꯌꯥꯝꯅ ꯊꯨꯅ ꯐꯣꯏꯔꯛꯀꯗꯕ ꯉꯝꯂꯣꯏ ꯍꯥꯏꯔꯒꯅꯅꯦ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯗꯧꯕ ꯈꯪꯂꯦꯗꯅ ꯀꯩꯅꯣ ꯌꯥꯏꯕꯤ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯑꯩꯁꯦ ꯅꯪꯒꯤ ꯅꯅꯝꯃꯅꯤ ꯅꯅꯝꯃ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯩꯁꯦ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯅꯪꯒꯤ ꯅꯕꯨꯡꯅ ꯂꯧꯔꯤꯕ ꯅꯨꯄꯤꯅꯤ ꯅꯪꯅ ꯆꯤꯟꯗ ꯌꯥꯝ ꯈꯨꯝꯅꯤꯡꯕ꯭ꯔꯥ ꯅꯪ ꯑꯩꯁꯦ ꯀꯅꯥꯅꯣ ꯀꯥꯎꯔꯤꯅꯦ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ ꯑꯩꯁꯦ ꯌꯨꯝꯁꯤꯒꯤ ꯃꯄꯨꯅꯤ ꯃꯄꯨ ꯅꯪꯅ ꯌꯨꯝꯁꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅꯕ ꯇꯥꯆꯧꯅ ꯄꯨꯔꯛꯄ ꯈꯪꯂꯦꯗꯅ ꯅꯪꯒꯤ ꯅꯊꯧ ꯆꯞ ꯆꯥꯕꯤꯗꯨꯅꯤ ꯑꯩꯅ ꯇꯧꯍꯜꯂꯤꯕꯁꯦ ꯆꯠꯂꯣ ꯁꯥꯈ꯭ꯔꯕ ꯅꯨꯡꯁꯥꯗꯨꯗ ꯂꯩꯅ ꯅꯥꯄꯤꯁꯤꯡꯗꯨ ꯁꯦꯡꯂꯤ ꯌꯥꯏꯕꯤꯗꯤ ꯃꯕꯨꯛꯇ ꯑꯁꯨꯝꯅ ꯈꯜꯂꯤ ꯅꯥꯄꯤꯁꯤꯡꯁꯤꯁꯨ ꯌꯥꯝꯅ ꯍꯧꯕ ꯅꯠꯇꯕꯅꯤꯅ ꯂꯣꯏꯁꯤꯜꯂꯛꯇꯣꯔꯤ ꯁꯦꯡꯕ ꯀꯔꯤ ꯊꯕꯛ ꯑꯃꯨꯛ ꯄꯤꯅꯦ ꯍꯌꯦꯡꯗꯤ ꯏꯃꯥ ꯂꯥꯛꯂꯕꯗꯤ ꯑꯩꯅ ꯃꯁꯤꯒꯤ ꯃꯤꯅꯥꯏꯁꯦ ꯂꯥꯛꯅꯒꯦ ꯈꯜꯂꯤꯁꯦ ꯌꯥꯔꯔꯣꯏ ꯀꯩꯗꯧꯅꯤ ꯏꯁꯤꯡ ꯑꯃꯨꯛ ꯁꯣꯛꯍꯜꯂꯒꯦ ꯑꯁꯤ ꯈꯟꯅ ꯌꯥꯏꯕꯤ ꯂꯩꯅꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯑꯗꯨ ꯂꯣꯏꯔꯒ ꯏꯁꯤꯡ ꯁꯣꯛꯂꯨꯁꯣ ꯂꯩꯔꯤꯕ ꯏꯁꯤꯡ ꯀꯣꯟꯁꯤꯡꯁꯦ ꯊꯟꯅꯕ ꯁꯣꯛꯀꯗꯕ ꯑꯗꯨꯒ ꯂꯣꯏꯔꯒꯅꯦ ꯌꯦꯅꯈꯥꯗ ꯂꯩꯔꯤꯕ ꯁꯤꯡꯁꯦ ꯂꯣꯏꯅ ꯈꯥꯏꯗꯣꯛꯀꯗꯕ ꯈꯪꯂꯤꯗꯅ ꯇꯧꯗ꯭ꯔꯗꯤ ꯏꯃꯨꯡ ꯆꯪꯍꯟꯗ꯭ꯔꯦ ꯈꯪꯉꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯌꯥꯏꯕꯤ ꯏꯃꯨꯡ ꯆꯪꯈ꯭ꯔꯤ ꯂꯩꯅꯥꯗꯤ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗ ꯌꯥꯏꯕꯤꯅ ꯍꯥꯏꯕ ꯄꯨꯝꯕ ꯇꯧꯕ ꯇꯥꯔꯝꯃꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯔꯛꯄꯗ ꯁꯟꯙ꯭ꯌꯥ ꯑꯣꯏꯁꯤꯜꯂꯛꯂꯝꯃꯤ ꯃꯁꯥꯗꯨ ꯏꯔꯨꯖꯊꯣꯛꯂꯒ ꯏꯃꯨꯡꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯄꯨꯝꯕ ꯇꯧꯕ ꯂꯣꯏꯔꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯆꯥꯛ ꯊꯣꯡꯂꯤ ꯌꯥꯏꯕꯤꯗꯤ ꯉꯁꯥꯏ ꯃꯥꯅ ꯏꯃꯨꯡ ꯆꯪꯈꯤꯕꯗꯒꯤ ꯇꯨꯝꯕꯅ ꯅꯨꯃꯤꯠ ꯇꯥꯔꯕ ꯃꯇꯝꯁꯤꯗ ꯍꯧꯒꯠꯂꯛꯂꯤ ꯅꯨꯃꯤꯠ ꯇꯥꯔꯝꯅꯤꯅ ꯆꯥꯛ ꯇꯨꯝꯂꯝꯂꯛꯂꯤ ꯆꯥꯛ ꯊꯣꯡꯈ꯭ꯔꯕ ꯖꯥꯠꯂꯥ ꯂꯩꯅꯥ ꯍꯩꯕꯤ ꯃꯤꯅꯥꯏ ꯅꯪ ꯀꯥꯏꯗ ꯂꯩ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯕꯣ ꯍꯧꯒꯠꯂꯛꯂꯕ ꯅꯪꯕꯣ ꯅꯟꯅꯥꯗꯨ ꯇꯥꯗ꯭ꯔꯣ ꯑꯩꯅ ꯆꯥꯛ ꯂꯣꯏꯔꯕꯣ ꯍꯪꯂꯤꯁꯦ ꯂꯣꯏꯗꯣꯔꯤ ꯉꯥꯏꯍꯥꯛ ꯉꯥꯏꯔꯣꯀꯣ ꯆꯥꯛꯇꯣ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯜꯂꯣ ꯑꯩ ꯆꯥꯛ ꯂꯥꯝꯂꯕꯅꯤ ꯉꯁꯥꯏꯒꯤꯗꯣ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯇꯧꯔꯝꯕꯗ ꯍꯟꯗꯛꯇꯤꯅꯦ ꯅꯪ ꯃꯄꯥꯟꯗ ꯇꯨꯝꯃꯤ ꯈꯪꯉꯨ ꯇꯧꯔꯣꯏꯌꯦ ꯑꯩꯅ ꯅꯤꯡꯊꯤꯅ ꯌꯦꯡꯂꯒ ꯊꯣꯡꯂꯕꯅꯤ ꯂꯩꯅꯥꯒꯤ ꯃꯇꯧ ꯎꯔꯒ ꯌꯥꯏꯕꯤ ꯑꯁꯨꯝꯅ ꯃꯕꯨꯛꯅꯤꯡꯗ ꯈꯟꯖꯩ ꯀꯩꯅꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯩꯔꯤꯁꯤꯕꯣ ꯑꯩꯅ ꯍꯥꯏꯕ ꯊꯕꯛꯁꯤꯡꯗꯣ ꯑꯃꯠꯇ ꯇꯧꯗ꯭ꯔꯕ ꯖꯥꯠꯂꯣ ꯍꯦꯛ ꯇꯧꯔꯝꯗꯕꯗ ꯅꯨꯡꯉꯥꯏꯅ ꯑꯁꯤ ꯈꯜꯂꯗꯨꯅ ꯌꯥꯏꯕꯤ ꯊꯕꯛ ꯇꯧꯔꯝꯕ꯭ꯔꯥ ꯇꯧꯔꯝꯗꯕ꯭ꯔꯥ ꯌꯦꯡꯕ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯤ ꯃꯥꯅ ꯍꯥꯏꯕ ꯄꯨꯝꯕ ꯇꯧꯔꯝꯕꯗꯨꯗ ꯊꯕꯛꯇꯤ ꯍꯥꯏꯐꯦꯠꯇꯤ ꯐꯕꯖꯥꯠꯅꯤ ꯑꯩꯅ ꯃꯥꯕꯨ ꯊꯕꯛ ꯁꯤꯖꯤꯟꯅꯒꯦ ꯈꯟꯕꯁꯦ ꯍꯥꯏꯅꯤꯡꯉꯥꯏ ꯊꯕꯛ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯕ ꯃꯥꯅ ꯂꯣꯏꯅ ꯍꯦꯛ ꯇꯧꯈꯤꯕ ꯑꯁꯤ ꯈꯟꯗꯨꯅ ꯌꯥꯏꯕꯤ ꯆꯥꯛꯈꯨꯝ ꯆꯪꯂꯛꯄꯗ ꯆꯥꯛ ꯊꯤꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯃꯁꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯧꯕ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯗꯣꯏꯔꯥ ꯐꯕ ꯍꯥꯏꯗꯣꯏꯔꯥ ꯁꯅꯥꯊꯣꯏꯒ ꯊꯦꯡꯅꯔꯝꯃꯤ ꯍꯩꯃꯥ ꯇꯥꯊꯧꯕ ꯅꯪ ꯍꯜꯂꯛꯂꯕꯣ ꯌꯨꯝꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯗꯣꯏꯅꯣ ꯊꯧꯕ ꯇꯥꯁꯤꯟꯅꯗꯕ ꯁꯥꯔꯒ ꯆꯠꯂꯤ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯁꯅꯥꯊꯣꯏꯅ ꯑꯃꯨꯛꯀꯁꯨ ꯀꯧꯔꯛꯏ ꯀꯩꯅꯣ ꯇꯥꯊꯧꯕ ꯑꯩꯅ ꯀꯧꯕꯒ ꯇꯥꯁꯤꯟꯅꯗ ꯆꯠꯂꯤꯗꯨꯕꯣ ꯀꯩꯅꯣ ꯏꯆꯦ ꯁꯅꯥꯊꯣꯏ ꯇꯥꯊꯧꯕ ꯀꯩ ꯆꯍꯤꯗꯤ ꯑꯩꯗꯒꯤ ꯗꯃꯥꯗ ꯏꯆꯦꯅ ꯍꯜꯂꯝꯅꯤ ꯍꯩꯃꯥ ꯅꯨꯄꯤꯗꯗꯤ ꯆꯍꯤ ꯍꯪꯅꯗꯦ ꯍꯥꯏꯕ ꯈꯪꯗꯕ꯭ꯔꯣ ꯅꯪꯗꯒꯤ ꯑꯩꯅ ꯆꯍꯤ 5 ꯍꯜꯂꯕꯁꯨ ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯅꯪꯗ ꯃꯣꯏꯇꯥ ꯍꯥꯏꯅ ꯀꯧꯗꯣꯏ ꯅꯠꯇ꯭ꯔꯣ ꯏꯆꯦ ꯁꯅꯥꯊꯣꯏ ꯅꯔꯩꯗꯨ ꯀꯣꯜꯂ ꯉꯥꯡꯒꯅꯨ ꯍꯩꯅꯗꯦ ꯑꯩꯁꯦ ꯅꯨꯄꯤ ꯊꯤꯔꯕ ꯅꯨꯄꯥꯅꯤ ꯃꯤꯅ ꯎꯈ꯭ꯔꯒ ꯋꯥꯈꯜ ꯐꯠꯇꯕ ꯈꯟꯈꯤꯅꯤ ꯑꯩ ꯆꯠꯀꯦ ꯀꯩꯅꯣ ꯇꯥꯊꯧꯕ ꯅꯣꯏ ꯌꯥꯏꯕꯤꯅ ꯀꯩꯝꯇ ꯍꯥꯏꯔꯛꯇ꯭ꯔꯣ ꯃꯥꯅꯗꯤ ꯑꯩꯁꯦ ꯃꯥꯒꯤ ꯃꯅꯝ ꯑꯣꯏꯔꯅꯤ ꯍꯥꯏꯗꯅ ꯂꯩꯔꯕꯅꯤ ꯑꯩꯅ ꯃꯥꯒꯤ ꯁꯅꯥꯒꯁꯨ ꯁꯥꯕꯤꯔꯤ ꯄꯣꯠꯅꯤ ꯑꯩꯁꯨ ꯇꯥꯊꯧꯕꯕꯨ ꯅꯨꯡꯁꯤꯖꯩ ꯑꯗꯨꯅ ꯑꯇꯣꯝꯕꯤ ꯑꯣꯏꯔꯁꯨ ꯑꯣꯏꯖꯔꯒꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯪꯗꯤ ꯀꯩ ꯈꯜꯂꯤꯒꯦ ꯅꯪꯗꯤ ꯅꯃꯥ ꯏꯀꯥꯏꯕ ꯌꯥꯝ ꯈꯪꯗꯦꯅ ꯅꯣꯏꯒꯨꯝꯕ ꯅꯨꯄꯤꯁꯤꯗꯤ ꯑꯩꯒꯤ ꯈꯣꯡꯅꯦꯠ ꯐꯤꯗꯥ ꯐꯥꯎ ꯑꯣꯏꯅꯤꯡꯗꯦ ꯅꯁꯛꯇꯤ ꯌꯦꯡꯅꯤꯡꯗꯦ ꯆꯠꯂꯣ ꯅꯨꯄꯤ ꯐꯣꯏꯗꯦ ꯍꯥꯏꯕ ꯂꯩꯇꯕꯅꯤ ꯑꯩ ꯁꯥꯎꯂꯛꯀꯅꯨ ꯅꯄꯨꯟꯁꯤꯗꯣ ꯅꯨꯡꯉꯥꯏꯅ ꯂꯩꯖꯧ ꯍꯥꯏꯕꯤꯕꯩ ꯋꯥꯅꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯌꯥꯗ꯭ꯔꯦꯗꯅ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ ꯍꯟꯗꯣꯛ ꯁ꯭ꯋꯥꯏꯗ ꯑꯩ ꯆꯠꯀꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕ ꯁꯅꯥꯊꯣꯏꯕꯨ ꯍꯟꯅ ꯌꯦꯡꯂꯝꯗ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯑꯃꯨꯁꯨ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ ꯑꯃꯨꯅ ꯏꯃꯥꯒꯤ ꯂꯩꯅꯥ ꯏꯃꯥ ꯂꯥꯛꯂꯦ ꯏꯃꯥꯒꯤ ꯌꯥꯏꯕꯤ ꯅꯣꯏꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯏꯃꯥ ꯂꯥꯛꯂꯦꯅꯦꯍꯦ ꯂꯩꯅꯥꯅ ꯏꯃꯥ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯌꯧꯔꯛꯄꯗ ꯉꯥꯏꯔꯤꯗ ꯅꯨꯄꯤ ꯅꯣꯏ ꯑꯅꯤꯇꯪ ꯌꯨꯝꯁꯤꯗ ꯂꯩꯍꯧꯕꯗꯣ ꯏꯃꯥꯅꯦ ꯊꯋꯥꯏꯁꯦ ꯏꯂꯨꯝ ꯂꯨꯝꯖꯗꯕ ꯑꯗꯨꯅ ꯀꯨꯏꯅ ꯂꯩꯊꯕ ꯉꯝꯗ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯂꯥꯛꯀꯦ ꯇꯧꯕꯗꯅꯦ ꯅꯪꯒꯤ ꯃꯥꯃꯒ ꯅꯅꯦꯒꯅ ꯆꯥꯛ ꯆꯥꯔꯒ ꯆꯠꯀꯗꯕꯅꯤ ꯍꯥꯏꯗꯅ ꯈꯥꯝ ꯂꯩꯗꯅ ꯆꯥꯛ ꯆꯥꯔꯒ ꯍꯜꯂꯛꯂꯤꯕꯅꯤ ꯌꯥꯏꯕꯤꯗꯤ ꯎꯗꯦ ꯀꯗꯥꯏꯗ ꯂꯩꯈꯤ ꯃꯥꯒꯤ ꯍꯧꯅꯕꯤ ꯂꯩꯀꯥꯏ ꯀꯣꯏꯕ ꯆꯠꯄꯗꯨ ꯆꯠꯈꯤꯕ꯭ꯔꯣ ꯁꯇꯤꯌꯦ ꯏꯃꯥ ꯂꯩꯈꯤꯕꯅꯤ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ ꯑꯁꯦꯡꯕꯒꯤꯔꯅꯦ ꯏꯃꯥꯗꯤ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ ꯏꯃꯥ ꯀꯧꯔꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯌꯥꯔꯦ ꯀꯧꯔꯨꯔꯅꯨ ꯉꯥꯏꯈꯣꯅꯦ ꯑꯥꯗ ꯆꯪꯂꯛꯂꯤꯁꯤꯕꯨ
ꯏꯕꯨꯡꯉꯣ ꯆꯧꯕ ꯅꯠꯇ꯭ꯔꯅꯦ? ꯏꯃꯥ ꯃꯥꯅꯦ ꯃꯣꯏꯇꯥꯆꯧꯅꯦ꯫ ꯍꯥꯏ ꯆꯠꯂꯨ ꯃꯩ ꯑꯣꯛꯅꯕ ꯈꯣꯏꯖꯨ ꯈꯔ ꯂꯧꯔꯨꯁꯨ꯫ ꯑꯁꯤ ꯍꯥꯏꯕꯗꯒꯤ ꯂꯩꯅ ꯏꯃꯨꯡꯗ ꯃꯩ ꯂꯧꯕ ꯆꯪꯂꯛꯂꯝꯃꯤ꯫ ꯉꯁꯥꯏꯗꯒꯤ ꯊꯣꯡꯖꯤꯟꯕ ꯔꯨꯝꯗ ꯂꯨꯝꯗꯨꯅ ꯃꯥꯅ ꯉꯔꯥꯡ ꯂꯩꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡꯗꯨ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯅ ꯇꯥꯔꯝꯕ ꯌꯥꯏꯕꯤ ꯃꯕꯨꯡ ꯂꯥꯛꯂꯦ ꯍꯥꯏꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯥꯈꯠꯈ꯭ꯔꯦ꯫ ꯃꯔꯝꯗꯤ ꯂꯩꯅꯥꯅ ꯄꯥꯎ ꯄꯨꯝꯕ ꯊꯧꯕꯗ ꯇꯝꯂꯕꯗꯤ ꯃꯥꯕꯨ ꯁꯣꯏꯗꯅ ꯐꯨꯔꯅꯤ ꯈꯪꯕꯒꯤꯅꯤ꯫ ꯀꯩꯗꯧꯁꯤꯒꯦ ꯈꯜꯂꯤꯉꯩ ꯏꯃꯨꯡꯗ ꯂꯩꯅꯥ ꯆꯪꯂꯛꯄ ꯎꯕꯗ ꯌꯥꯏꯕꯤ ꯂꯩꯅꯥꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯤꯡꯁꯤꯜꯂꯝꯃꯤ꯫ ꯀꯩꯗꯧꯔꯒꯦ ꯌꯥꯏꯕꯤ? ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ? ꯍꯦ, ꯅꯪ ꯉꯔꯥꯡ ꯑꯩꯅ ꯇꯧꯈꯤꯕ ꯄꯨꯝꯕꯗꯣ ꯏꯃꯥꯗ ꯅꯠꯇ꯭ꯔꯒ ꯇꯥꯆꯧꯗ ꯍꯦꯛ ꯍꯥꯏꯕꯗ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ꯫ ꯃꯧ ꯅꯪꯕꯨ ꯀꯩꯗꯧꯔꯤꯒꯦꯅꯦꯍꯦ? ꯊꯣꯛꯂꯛꯇ꯭ꯔꯤꯕ꯭ꯔꯣ? ꯍꯦꯛ ꯍꯥꯏꯕꯗ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨꯅ, ꯑꯩꯒꯤ ꯃꯆꯤꯟ ꯈꯪꯉꯤꯗꯅ꯫ ꯌꯥꯔꯦ ꯆꯠꯂꯣ꯫ ꯂꯩꯅꯥ ꯃꯩꯒ ꯈꯣꯏꯖꯨ ꯈꯔꯒ ꯄꯨꯊꯣꯔꯛꯂꯒ ꯊꯧꯕꯕꯨ ꯃꯩ ꯑꯣꯛꯂꯝꯃꯤ꯫ ꯊꯧꯕ ꯃꯥꯅ ꯄꯨꯔꯛꯄ ꯄꯣꯠꯁꯤꯡꯗꯨ ꯊꯝꯂꯒ ꯍꯥꯏꯔꯛꯏ꯫ ꯃꯥ ꯌꯥꯏꯕꯤꯗꯤ? ꯃꯥ ꯀꯥꯏꯗ ꯂꯩꯒꯦ? ꯀꯧꯊꯣꯔꯛꯑꯣ꯫ ꯏꯃꯨꯡꯗ ꯂꯩꯔꯝꯅꯤꯅꯦꯍꯦ꯫ ꯏꯃꯥꯒꯤ ꯌꯥꯏꯕꯤ, ꯅꯪ ꯇꯥꯆꯧ ꯂꯥꯛꯂꯦ, ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯣꯅꯦ꯫ ꯇꯥꯆꯧ, ꯀꯩ ꯍꯥꯏꯒꯦ? ꯑꯩ ꯀꯧꯕ꯭ꯔꯥ? ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯩꯅꯣ? ꯍꯥ? ꯇꯥꯆꯧ, ꯑꯩ ꯀꯩꯗꯧꯔꯒꯦ? ꯀꯩꯗꯧꯔꯒꯦ ꯀꯥꯏꯅ? ꯅꯪ ꯀꯔꯤꯁꯨ ꯈꯪꯗꯕ꯭ꯔꯥ? ꯍꯥ? ꯐꯔꯦ ꯐꯔꯦ, ꯑꯩ ꯈꯪꯍꯟꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯧꯕ ꯁꯝꯕꯟ ꯋꯥꯕ ꯁꯠꯂꯒ ꯌꯥꯏꯕꯤꯕꯨ ꯐꯨꯗꯧꯒꯤ ꯆꯪꯁꯤꯜꯂꯛꯏ꯫ ꯌꯥꯏꯕꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯃꯥꯒꯤ ꯃꯔꯨꯝꯗ ꯆꯪꯁꯤꯟꯗꯨꯅ ꯂꯣꯠꯂꯤ꯫ ꯏꯃꯥ, ꯇꯥꯆꯧꯅ ꯑꯩ ꯐꯨꯗꯧꯔꯦ, ꯇꯥꯆꯧꯁꯦ ꯀꯥꯝꯃꯣ꯫ ꯃꯁꯤꯒꯤ ꯋꯥꯁꯤꯅ ꯀꯜꯂꯗꯤ ꯑꯩ ꯌꯨꯝ ꯄꯥꯟꯕ ꯈꯪꯂꯔꯣꯏꯕ꯫ ꯍꯣꯏ, ꯏꯃꯥꯒꯤ ꯃꯔꯝꯗ ꯂꯣꯠꯄꯅ ꯀꯥꯟꯅꯔꯣꯏ, ꯊꯣꯛꯂꯛꯑꯣ꯫ ꯍꯥꯏ, ꯀꯩꯅꯣꯅꯤ ꯃꯁꯤꯕꯣ? ꯀꯩꯗꯧꯔꯝꯂꯒꯦ ꯅꯆꯟꯅ? ꯍꯜꯂꯛꯄꯒ ꯀꯔꯤꯁꯨ ꯍꯥꯏꯗ ꯍꯦꯛꯇ ꯐꯨꯗꯕꯤ ꯇꯧꯔꯤꯁꯤꯕꯣ? ꯀꯔꯥꯏ, ꯋꯥꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ, ꯄꯤꯔꯛꯑꯣꯅꯦꯍꯦ꯫ ꯃꯔꯝ ꯌꯥꯝꯅ ꯈꯪꯅꯤꯡꯕ꯭ꯔꯥ? ꯈꯪꯂꯅꯤ ꯃꯔꯝꯗꯣ, ꯇꯨꯡꯗ ꯂꯥꯛꯍꯧꯔꯕꯅꯤ꯫ ꯀꯩꯅꯣꯅꯤ ꯃꯁꯤꯕꯣ? ꯃꯔꯣꯟ ꯃꯔꯤ ꯁꯝꯅꯗꯕ ꯋꯥ ꯉꯥꯛꯇ ꯉꯥꯡꯂꯤꯁꯤꯕꯣ? ꯂꯥꯏꯒ ꯎꯛꯅꯔꯛꯂꯕ ꯖꯥꯠꯂꯥ? ꯑꯁꯤ ꯍꯥꯏꯅꯔꯤꯉꯩ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯁꯅꯥꯊꯣꯏ ꯆꯪꯂꯛꯏ꯫ ꯁꯅꯥꯊꯣꯏ ꯎꯕꯗ ꯌꯥꯏꯕꯤ ꯄꯥꯈꯠꯂꯛꯏ꯫ ꯁꯅꯥꯊꯣꯏꯗꯨ ꯌꯥꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯌꯥꯏꯕꯤ, ꯅꯪꯕꯨ ꯑꯩꯁꯤ ꯅꯅꯝꯃꯣꯏ ꯍꯦꯅꯤ ꯍꯥꯏꯗꯥꯏ? ꯍꯥ? ꯆꯤꯟꯊꯤꯕꯤ, ꯑꯩꯕꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯆꯣꯞꯍꯜꯂꯒ ꯅꯪꯒꯤ ꯀꯔꯤ ꯇꯣꯡꯖꯕꯅꯣ? ꯍꯥ? ꯑꯃꯨꯅ ꯀꯩꯅꯣꯅꯦ ꯏꯕꯦꯝꯃ? ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯗꯤ ꯅꯨꯄꯤ ꯊꯤꯔꯦ ꯈꯪꯅ ꯈꯪꯅ ꯀꯗꯣꯝꯗꯒꯤꯅꯣ ꯅꯪꯅ ꯐꯩꯖꯤꯜꯂꯛꯂꯤꯁꯤꯅ? ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅ ꯃꯃꯥꯏ ꯀꯟꯈ꯭ꯔꯦ, ꯏꯀꯥꯏ ꯈꯪꯈꯤꯗ꯭ꯔꯦꯗ꯫ ꯅꯆꯥꯅꯨꯄꯤ ꯇꯧꯉꯝꯕꯤꯁꯤꯒꯤ ꯃꯤꯆꯪ ꯆꯪꯕꯗ ꯑꯩꯁꯦ ꯏꯀꯥꯏ ꯈꯪꯗꯕꯤ ꯇꯧꯉꯝꯕꯤꯒ ꯇꯥꯍꯜꯂꯕꯅꯤꯅꯦ꯫ ꯍꯦ, ꯑꯁꯤꯗ ꯊꯣꯛꯂꯣ꯫ ꯅꯃꯥꯒꯤ ꯃꯔꯨꯝꯗ ꯂꯩꯔꯒ ꯑꯩꯅ ꯂꯦꯝꯅ ꯊꯥꯕꯤꯅꯤ ꯍꯥꯏꯗꯨꯗꯤ ꯈꯜꯂꯨꯅꯨ꯫ ꯀꯗꯥꯏ? ꯑꯩꯅ ꯄꯤꯈꯤꯕ ꯁꯅꯥꯒ ꯐꯅꯦꯛꯁꯤꯡꯒꯗꯣ ꯌꯥꯝꯅ ꯊꯨꯅ ꯄꯨꯊꯣꯔꯛꯑꯣ, ꯃꯗꯨ ꯄꯨꯔꯒ ꯑꯩ ꯆꯠꯈꯤꯒꯦ꯫ ꯀꯔꯤꯒꯤ ꯁꯅꯥꯒ ꯐꯅꯦꯛꯀꯅꯣ ꯍꯥꯏꯁꯦ? ꯅꯪꯅ ꯀꯔꯤ ꯂꯧꯔꯨꯒꯦ? ꯀꯩꯁꯨ ꯂꯧꯗꯦ ꯏꯃꯥ, ꯃꯥꯅ ꯃꯆꯤꯟ ꯊꯤꯔꯤꯕꯅꯤ꯫ ꯀꯔꯤ? ꯅꯪꯅ ꯍꯥꯏꯗꯣ ꯑꯩ ꯆꯤꯟ ꯊꯤꯔꯤꯕꯅꯤ ꯍꯥꯏꯕ? ꯍꯥ? ꯑꯣ, ꯑꯗꯨꯗꯤ ꯅꯅꯥꯗ ꯌꯥꯜꯂꯤꯕ ꯁꯅꯥꯗꯣ ꯀꯅꯥꯒꯤꯅꯣ? ꯍꯥ? ꯀꯅꯥꯅ ꯄꯤꯔꯛꯄꯅꯣ? ꯅꯃꯥ ꯂꯥꯏꯔꯕꯤꯁꯤꯅ ꯁꯥꯕꯤꯕ꯭ꯔꯣ? ꯍꯥ? ꯑꯃꯨꯅ ꯀꯗꯥꯏꯗꯒꯤ ꯁꯅꯥꯅꯣ ꯑꯗꯨꯅ? ꯍꯥ? ꯃꯤꯒꯤ ꯑꯣꯏꯔꯗꯤ ꯄꯤꯊꯣꯛꯈꯣ꯫ ꯁꯦ, ꯂꯧꯖꯔꯣꯗꯣ꯫ ꯃꯕꯨꯡ ꯌꯣꯜꯂꯒ ꯆꯥꯕꯤꯁꯤꯗꯤ꯫ ꯏꯆꯦ, ꯑꯗꯨ ꯐꯥꯎꯗꯤ ꯍꯥꯏꯅꯒꯨꯝꯁꯤ꯫ ꯑꯩꯗꯤ ꯅꯪꯁꯦ ꯑꯩꯒꯤ ꯏꯅꯝꯃ ꯑꯁꯦꯡꯕ ꯑꯣꯏꯒꯦ ꯈꯟꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯇꯧꯁꯤꯗꯤ ꯏꯅꯝꯃ ꯑꯣꯏꯍꯧꯗꯕ ꯐꯩ꯫ ꯅꯠꯇ꯭ꯔꯗꯤ ꯌꯨꯝꯁꯦ ꯑꯆꯦꯠ ꯃꯆꯦꯠ ꯀꯥꯏꯅꯤ꯫ ꯌꯥꯔꯦ ꯌꯥꯔꯦ ꯂꯦꯡꯕꯤꯔꯣ, ꯑꯁꯥꯏꯗꯒ ꯀꯨꯏꯅ ꯂꯦꯞꯄꯤꯔꯅꯨ, ꯅꯁꯛ ꯌꯦꯡꯅꯤꯡꯗꯦ꯫ ꯍꯣꯏ ꯏꯕꯦꯝꯃ, ꯅꯪꯅ ꯇꯥꯟꯗ꯭ꯔꯁꯨ ꯆꯠꯂꯅꯤ ꯑꯩꯗꯤ꯫ ꯁꯅꯥꯊꯣꯏꯗꯨ ꯁꯅꯥꯗꯨ ꯂꯧꯔꯒ ꯆꯠꯈ꯭ꯔꯦ꯫ ꯌꯥꯏꯕꯤ ꯍꯧꯖꯤꯛꯇ ꯁꯅꯥꯊꯣꯏ ꯆꯠꯈ꯭ꯔꯕ ꯃꯇꯝꯗ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯥꯗꯤ ꯐꯪꯗ꯭ꯔꯕꯅꯤꯅ ꯁꯥꯏꯗ ꯂꯥꯛꯂꯒ ꯏꯔꯥꯡ ꯁꯥꯒꯠꯂꯤꯕꯅꯤꯅꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯊꯣꯛꯂꯛꯄꯗ ꯌꯥꯏꯕꯤꯒꯤ ꯃꯃꯥꯏꯗ ꯈꯪꯍꯧꯗꯅ ꯈꯨꯕꯥꯛꯅ ꯊꯥꯔꯛꯏ꯫ ꯏꯃꯥ! ꯀꯩꯅꯣ ꯏꯕꯨꯡꯉꯣ? ꯂꯩꯅꯥꯅ ꯃꯣꯏꯇꯥꯆꯧ, ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ? ꯅꯪ ꯑꯩꯅ ꯂꯨꯅ ꯆꯥꯅ ꯇꯧꯕꯁꯤꯗ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕꯅꯤꯅꯦ꯫ ꯑꯁꯨꯛ ꯃꯊꯣꯡ ꯍꯨꯛꯇꯕ ꯊꯕꯛꯁꯦ ꯅꯪꯅ ꯇꯧꯔꯝꯅꯦ ꯑꯩ ꯈꯜꯂꯨꯗꯕꯅꯤ꯫ ꯅꯪꯅ ꯐꯨꯔꯒ ꯐꯒꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯏꯕꯤꯕꯨ ꯐꯨꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯂꯩꯅꯥꯅ ꯌꯥꯏꯕꯤꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯔꯛꯏ꯫ ꯃꯣꯏꯇꯥꯆꯧ, ꯑꯃꯨꯛꯇ ꯇꯞꯊꯧꯑꯣ, ꯒ꯭ꯌꯥꯟ ꯇꯥꯅ ꯐꯖꯅ ꯋꯥꯔꯤ ꯁꯥꯈꯤꯁꯤ꯫ ꯐꯨ ꯆꯩꯔꯒ ꯀꯔꯤ ꯀꯥꯟꯅꯗꯣꯔꯤꯒꯦ? ꯑꯃꯨꯅ ꯈꯥꯝꯒꯅꯨ, ꯐꯨꯍꯜꯂꯣ, ꯃꯗꯨꯇꯗ ꯐꯒꯗꯕꯅꯤꯃ꯫ ꯑꯩꯒꯤ ꯏꯆꯥꯃꯛꯅ ꯁꯤꯒꯨꯝꯕ ꯊꯕꯛ ꯇꯧꯔꯝꯂꯤꯕꯅꯤꯅꯦ꯫ ꯑꯩꯗꯤ ꯅꯪꯅ ꯇꯧ ꯉꯝꯕꯤꯗꯨꯒ ꯇꯤꯟꯅꯔꯤꯕꯗꯨ ꯆꯨꯝꯅ ꯁꯨꯝ ꯇꯤꯟꯅꯔꯨꯕꯦ ꯈꯜꯂꯨꯔꯦ, ꯑꯗꯨꯒ ꯅꯪꯗꯤ ꯄꯨꯔꯥ ꯃꯍꯤꯛ ꯑꯣꯏ ꯂꯩꯔꯝꯂꯤꯅꯦ꯫ ꯁꯤ ꯅꯪꯒꯤ ꯅꯅꯝꯃꯅꯤ, ꯅꯅꯝꯃ ꯈꯪꯂꯤꯗꯅ? ꯃꯇꯨꯡꯗ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯣ ꯍꯦꯛ ꯇꯧꯕꯗ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ ꯑꯩꯅ ꯅꯪ꯫ ꯌꯥꯔꯤꯁꯤ ꯌꯥꯔꯤꯁꯤ, ꯏꯆꯥ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯝꯂꯅꯤ꯫ ꯏꯔꯨꯖꯊꯣꯛꯂꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯔꯣ꯫ ꯊꯧꯕ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯤ꯫ ꯂꯩꯅꯥ ꯌꯥꯏꯕꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯌꯥꯏꯕꯤ, ꯆꯠꯂꯣ, ꯅꯪꯁꯨ ꯀꯥꯗ ꯄꯣꯊꯥꯔꯨꯔꯣ꯫ ꯅꯪ ꯇꯥꯆꯧꯅ ꯁꯥꯎꯅꯤꯡꯗꯅ ꯇꯧꯔꯤꯕꯅꯤ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯐꯈ꯭ꯔꯗꯧꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯅꯤ, ꯃꯌꯥꯝꯗ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ꯫ ꯑꯃꯨꯅ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯃꯊꯪ ꯊꯥꯗ ꯍꯜꯂꯛꯀꯅꯤ ꯍꯥꯏꯔꯝꯃꯗꯥꯏꯅꯦ? ꯀꯩ ꯇꯧꯕ ꯌꯥꯎꯅꯔꯒꯦ ꯃꯇꯝ ꯋꯥꯠꯂꯤꯉꯩ ꯍꯜꯂꯛꯂꯤꯁꯤꯅ? ꯃꯥ, ꯊꯕꯛ ꯃꯐꯝꯗ ꯌꯥꯅꯗꯕ ꯈꯔ ꯂꯩꯅꯕ, ꯑꯗꯨꯗ ꯃꯇꯝ ꯈꯔꯗꯤ ꯊꯕꯛ ꯂꯦꯞꯂꯁꯤ ꯈꯟꯅꯔꯕ꯫ ꯐꯔꯦ ꯐꯔꯦ, ꯏꯃꯥꯁꯨ ꯋꯥꯐꯝ ꯑꯃ ꯈꯟꯅꯅꯤꯡꯕꯅꯤ, ꯅꯪ ꯍꯜꯂꯛꯄ ꯉꯥꯏꯔꯝꯕꯅꯤ꯫ ꯀꯩ ꯋꯥꯅꯣ ꯏꯃꯥ? ꯏꯃꯥꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃꯅꯅꯦ ꯑꯩꯈꯣꯏ ꯌꯥꯏꯕꯤꯁꯦ
ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯔꯛꯄ ꯀꯨꯏꯔꯕꯅꯤ ꯏꯃꯥꯅ ꯅꯣꯏꯒ ꯑꯃꯨꯛꯇ ꯈꯟꯅꯔꯛꯈꯤꯒꯦ ꯍꯥꯏꯗꯅ ꯂꯩꯔꯤꯕꯅꯤ ꯅꯨꯄꯥ ꯃꯆꯥꯗꯨꯁꯨ ꯌꯥꯝꯅ ꯐꯩ ꯏꯃꯥꯅ ꯃꯁꯛ ꯈꯪꯕ ꯃꯤꯅꯤ ꯏꯃꯥ ꯑꯩꯈꯣꯏ ꯌꯥꯏꯕꯤꯅ ꯌꯥꯔꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯌꯥꯏꯕꯤꯒꯤ ꯑꯄꯥꯝꯕ ꯍꯪꯕꯤꯌꯨ ꯏꯃꯥꯒꯤ ꯌꯥꯏꯕꯤ ꯅꯪꯅ ꯀꯔꯤ ꯈꯜꯂꯤꯕ ꯏꯃꯥꯅ ꯐꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯑꯁꯨꯝ ꯇꯧꯅ ꯌꯥꯏꯕꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯂꯦꯞꯈ꯭ꯔꯤ ꯌꯥꯏꯕꯤꯁꯨ ꯍꯥꯟꯅꯒꯨꯝ ꯂꯩꯅꯥꯗ ꯊꯤꯅ ꯉꯥꯡꯕ ꯆꯩꯕꯗꯨꯗꯤ ꯇꯧꯈꯤꯗ꯭ꯔꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯅ ꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯅ ꯍꯌꯦꯡ ꯍꯥꯏꯕ ꯅꯨꯃꯤꯠꯇꯨꯅꯤ ꯌꯥꯏꯕꯤꯅ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕ ꯅꯨꯃꯤꯠꯇꯨ ꯆꯥꯛ ꯆꯥꯕ ꯂꯣꯏꯅꯔꯕ ꯃꯇꯝꯅꯤ ꯂꯩꯅꯥꯗꯨ ꯌꯥꯏꯕꯤꯒꯤ ꯀꯥꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯑꯃꯨꯁꯨ ꯌꯥꯏꯕꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ ꯂꯩꯅꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯐꯝꯊꯩ ꯏꯃꯥ ꯌꯥꯏꯕꯤ ꯁꯤ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯨꯅꯤ ꯀꯩꯅꯣꯅꯦ ꯁꯤꯕꯣ ꯏꯃꯥ ꯂꯤꯛꯅꯤ ꯃꯣꯏ ꯇꯥꯆꯧꯅ ꯌꯥꯏꯕꯤꯒꯤꯗꯃꯛ ꯁꯥꯕꯤꯕꯅꯤ ꯐꯖꯕ꯭ꯔꯥ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯏꯆꯥꯗ ꯑꯣꯟꯊꯣꯛꯅ ꯄꯛꯂꯅꯤꯗ ꯁꯤ ꯏꯃꯥ ꯁꯤꯖꯤꯟꯕꯤꯔꯛꯀꯦ ꯐꯖꯕ꯭ꯔꯥ ꯌꯦꯡꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯏꯕꯤꯒꯤ ꯃꯉꯛꯇ ꯁꯤꯖꯤꯟꯕꯤ ꯑꯃꯨꯅ ꯑꯣꯟꯊꯣꯛꯅ ꯄꯛꯆꯈ꯭ꯔꯦꯗ ꯏꯆꯥꯗꯤ ꯃꯧ ꯐꯖꯗ꯭ꯔꯥ ꯌꯦꯡꯉꯨꯅꯦꯍꯦ ꯌꯥꯝ ꯄꯛꯆꯩꯌꯦ ꯏꯃꯥ ꯌꯥꯏꯕꯤꯅ ꯏꯃꯥ ꯇꯥꯆꯧꯗ ꯐꯖꯕ꯭ꯔꯥ ꯌꯦꯡꯍꯜꯂꯨꯒꯦ ꯍꯣꯏ ꯇꯥꯆꯧ ꯁꯦ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯂꯤꯛꯁꯦ ꯏꯆꯜꯗꯤ ꯌꯥꯝꯅ ꯄꯛꯆꯩꯕꯨ ꯅꯅꯝꯃꯅ ꯂꯤꯛꯇꯣ ꯅꯪꯗ ꯐꯤꯅꯤ ꯍꯥꯏꯕ ꯀꯨꯏꯔꯕꯅꯤ ꯀꯩꯅꯣ ꯇꯥꯆꯧ ꯂꯤꯛꯁꯦ ꯇꯥꯆꯧꯅ ꯁꯥꯕ ꯅꯠꯇꯕ꯭ꯔꯣ ꯑꯗꯨꯒꯤ ꯂꯤꯛꯇꯣ ꯑꯩꯅ ꯁꯥꯔꯗꯤ ꯂꯨꯍꯣꯡꯕꯒꯤ ꯆꯪꯂꯤꯕ ꯁꯦꯟꯗꯤ ꯀꯥꯏꯗꯩ ꯂꯧꯔꯅꯤ ꯂꯤꯛꯇꯣ ꯅꯅꯝꯃꯒꯤ ꯑꯑꯣꯟꯄꯣꯠꯅꯤ ꯃꯃꯥꯅ ꯄꯤꯔꯝꯕꯅꯤ ꯍꯥꯏꯗꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯕꯅꯤ ꯅꯅꯝꯃꯅ ꯑꯩꯅ ꯁꯥꯕꯅꯤ ꯍꯥꯏꯔꯤꯔꯣ ꯃꯥꯒꯤꯅꯤ ꯍꯥꯏꯔꯗꯤ ꯅꯪꯅ ꯂꯧꯔꯣꯏ ꯍꯥꯏꯗꯅ ꯍꯥꯏꯖꯤꯜꯂꯦ ꯑꯣꯏꯔꯝꯅꯤ ꯌꯥꯏꯕꯤ ꯃꯥꯅ ꯂꯩꯅꯥꯗ ꯇꯧꯈ꯭ꯔꯤꯗꯨꯒ ꯂꯩꯅꯥꯅ ꯃꯥꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯁꯤꯒ ꯈꯜꯂꯨꯕꯗ ꯌꯥꯏꯕꯤ ꯍꯧꯖꯤꯛꯇ ꯅꯤꯡꯉꯝꯗꯕ ꯄꯣꯛꯂꯝꯃꯤ ꯑꯃꯨꯅ ꯀꯩꯅꯣ ꯅꯪ ꯇꯥꯆꯧꯗ ꯂꯤꯛꯇꯣ ꯐꯖꯕ꯭ꯔꯥ ꯌꯦꯡꯍꯜꯂꯨꯅꯤ ꯆꯠꯈ꯭ꯔꯒ ꯄꯣꯝꯂꯒ ꯆꯪꯂꯛꯂꯤꯁꯤꯅ ꯅꯪ ꯇꯥꯆꯧꯅ ꯀꯩ ꯍꯥꯏꯔꯛꯂꯒꯦ ꯐꯖꯗꯦꯒ ꯍꯥꯏꯔꯛꯂꯕ꯭ꯔꯥꯕ ꯂꯩꯅꯥꯅ ꯍꯩꯃꯥ ꯅꯪ ꯇꯥꯆꯧꯅ ꯀꯩ ꯑꯃꯨꯛ ꯍꯥꯏꯔꯛꯂꯒꯦ ꯅꯤꯡꯉꯣꯜꯅ ꯃꯄꯥꯝꯗ ꯀꯞꯄꯁꯦ ꯐꯠꯇꯦ ꯍꯥꯏꯅꯕꯅꯤ ꯀꯞꯅꯨꯁꯤ ꯆꯤꯟꯊꯤꯕꯤ ꯅꯪ ꯑꯩꯅ ꯊꯤꯅ ꯇꯧꯕꯁꯤ ꯄꯦꯟꯗ꯭ꯔꯤꯕꯣ ꯍꯣꯏ ꯑꯩꯗꯤ ꯅꯪꯅ ꯃꯤꯅꯥꯏ ꯀꯥꯏꯅ ꯀꯧꯕꯗꯣ ꯇꯥꯗꯕꯗ ꯏꯁꯥꯁꯦ ꯍꯩꯅꯗꯕ ꯑꯃ ꯄꯣꯛꯄꯖꯥꯠꯅꯤ ꯃꯤꯅꯥꯏ ꯁꯤ ꯅꯪꯒꯤ ꯂꯤꯛꯁꯦ ꯑꯩ ꯄꯥꯝꯗꯦ ꯅꯣꯏ ꯅꯃꯥꯅ ꯅꯪꯒꯤꯅꯦ ꯍꯥꯏꯗꯅ ꯊꯝꯕꯤꯔꯝꯂꯒ ꯑꯩꯗ ꯄꯤꯊꯣꯛꯂꯤꯁꯤ ꯄꯥꯝꯃꯨꯗ꯭ꯔꯣ ꯂꯤꯛꯁꯦ ꯑꯩꯒꯤ ꯏꯐꯝꯗ ꯂꯩꯔꯒꯗꯤ ꯂꯤꯛꯁꯤꯒꯤ ꯃꯒꯨꯟ ꯃꯥꯡꯉꯤ ꯅꯪꯗꯗꯤ ꯂꯤꯛꯁꯦ ꯁꯤꯕꯗ ꯀꯌꯥꯗꯤ ꯐꯖꯔꯦ ꯉꯁꯤꯗꯒꯤ ꯅꯪꯅ ꯂꯤꯛꯁꯤꯒꯤ ꯑꯁꯦꯡꯕ ꯃꯄꯨ ꯑꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯏꯅꯝꯃ ꯑꯩꯗꯤ ꯅꯪꯒꯤ ꯅꯐꯝꯗ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜ ꯀꯌꯥ ꯔꯪꯖꯈ꯭ꯔꯕꯅꯤ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯉꯝꯕꯒꯤ ꯊꯧꯅꯥꯁꯨ ꯃꯥꯡꯈ꯭ꯔꯦ ꯏꯃꯥ ꯏꯅꯝꯃꯕꯨ ꯅꯣꯏꯅ ꯂꯩꯇꯕ ꯃꯇꯝꯗ ꯆꯥꯛ ꯐꯥꯎ ꯄꯤꯖꯗ ꯃꯥꯕꯨ ꯊꯕꯛ ꯃꯌꯥꯝ ꯇꯧꯍꯟꯗꯨꯅ ꯀꯌꯥ ꯑꯃ ꯂꯥꯛꯅꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯗꯤ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯝꯂꯣꯏ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜ ꯂꯥꯜꯂꯝꯂꯦ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯑꯩ ꯂꯥꯜꯂꯦ ꯑꯩ ꯇꯁꯦꯡꯅ ꯂꯥꯜꯂꯦ ꯍꯩꯃꯥ ꯑꯁꯤꯒꯤꯕꯨ ꯊꯑꯣꯏꯅ ꯀꯞꯅꯨꯁꯤ ꯑꯩꯗꯤ ꯀꯩꯁꯨꯝꯇ ꯈꯟꯗꯦꯁꯤ ꯅꯪꯅꯅꯦ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯤ ꯏꯃꯥꯒꯤ ꯂꯩꯅꯥ ꯅꯪꯁꯤ ꯑꯩꯒꯤ ꯏꯃꯥ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯏꯃꯥꯗꯤ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯈ꯭ꯔꯕ ꯑꯄꯣꯛꯄꯤ ꯏꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯀꯨꯏꯅ ꯐꯪꯖꯍꯧꯗ꯭ꯔꯕꯁꯨ ꯏꯃꯥꯅ ꯅꯃꯧꯕꯨ ꯏꯃꯥ ꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯑꯃꯨꯛ ꯐꯪꯍꯟꯕꯅꯤ ꯂꯥꯏꯕꯛ ꯐꯔꯤꯕꯗꯤ ꯑꯩꯅ ꯏꯃꯥ